ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯕꯤꯀꯥꯁ ꯑꯦꯟꯕꯤꯑꯦꯁꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤꯁꯨ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯣꯏꯕ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯥꯏꯕ ꯁꯧꯔꯥꯒꯤ ꯆꯥꯡꯌꯦꯡ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕꯅꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯁꯤꯟꯅꯖꯔꯤ ꯃꯥꯏꯕ ꯁꯧꯔꯥꯒꯤ ꯆꯥꯡꯌꯦꯡ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯥꯏꯕ ꯁꯧꯔꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯂꯝꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯂꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯈꯛꯅꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡꯅ ꯀꯥꯂꯨ ꯀꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯕ ꯊꯨꯕ ꯃꯤꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯒ ꯍꯥꯟꯅ ꯏꯁꯧ ꯇꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯀꯤ ꯄꯤꯁꯨꯝ ꯑꯅꯤ ꯑꯁꯤ ꯁꯨꯛꯂꯒꯗ ꯂꯩꯕꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯎꯕ ꯃꯇꯝꯗ ꯐꯅ ꯀꯧꯅꯤꯡꯕ ꯂꯩꯔꯕꯁꯨ ꯀꯧꯕ ꯄꯥꯛꯅ ꯉꯝꯂꯝꯗꯦ ꯀꯧꯔꯕꯁꯨ ꯆꯨꯝꯅ ꯈꯨꯝꯕꯤꯔꯛꯂꯣꯏ ꯈꯪꯂꯗꯨꯅ ꯅꯥꯀꯜꯗ ꯊꯩꯗꯣꯛꯇꯨꯅ ꯆꯠꯅꯔꯝꯃꯤ ꯃꯔꯝꯁꯤꯡꯁꯤ ꯂꯩꯕꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯨ ꯁꯧꯔꯥ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕꯅꯤ ꯁꯧꯔꯥ ꯍꯥꯏꯕ ꯃꯤꯡꯁꯤꯅ ꯑꯃ ꯍꯦꯜꯂꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯁꯨ ꯁꯥꯎꯒꯠꯂꯤꯕꯒꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯤꯛꯄ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯆꯍꯤ 18ꯔꯣꯝ ꯁꯨꯔꯕꯤ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯇꯔꯛ ꯂꯩꯖꯕꯅꯤ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯚꯔꯥ ꯑꯗꯨ ꯁꯦꯟꯅꯗꯨꯅ ꯂꯩ ꯃꯄꯥ ꯀꯥꯂꯨ ꯊꯧꯔꯝ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛ ꯃꯪꯒꯣꯜꯗ ꯐꯩꯖꯣꯝ ꯁꯦꯠꯇꯨꯅ ꯂꯣꯏꯁꯤꯜꯂꯤ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯃꯄꯥꯅ ꯇꯣꯡꯅꯅꯕ ꯐꯤꯅꯥꯠꯇꯨ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯐꯤꯅꯥꯠꯅꯦꯅ ꯑꯍꯟꯕ ꯑꯃꯗꯤ ꯁꯤꯟꯕ ꯌꯥꯔꯕꯅꯤ ꯃꯁꯤꯕꯨ ꯑꯩꯉꯣꯟꯗ ꯐꯣꯠꯍꯟꯗꯨꯅ ꯁꯨꯝ ꯇꯣꯡ ꯂꯩ ꯋꯥꯅꯤ ꯕꯥꯕꯥꯒꯤ ꯐꯤꯅꯥꯠ ꯁꯥꯔꯛꯂꯤꯕ ꯀꯝꯄꯦꯅꯤꯗꯨꯅꯒ ꯎꯔꯕꯗꯤꯅꯦ ꯍꯔꯥꯎꯕꯅ ꯀꯞꯄꯨ ꯀꯞꯂꯅꯤ ꯀꯥꯂꯨ ꯃꯆꯥꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯈꯣꯟꯗꯥ ꯊꯤꯅ ꯈꯨꯝꯃꯛꯏ ꯍꯩ ꯁꯤꯡꯒꯟꯕꯤ ꯈꯨꯝꯃꯨ ꯊꯣꯛꯄꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯉꯥꯡꯂꯤꯕꯅꯣ ꯍꯥ ꯐꯤꯅꯥꯠꯁꯦ ꯑꯩꯒꯤ ꯄꯩꯁꯥꯅ ꯂꯩꯕ ꯇꯣꯡꯅꯤꯡꯉ ꯇꯣꯡꯅꯤ ꯇꯣꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯪꯗ ꯅꯌꯨꯝ ꯄꯥꯟꯖꯈ꯭ꯔꯣꯅꯦ ꯃꯄꯥꯒꯤ ꯈꯣꯟꯗꯥꯗꯨꯗ ꯁꯛꯍꯦꯟꯕꯤꯁꯨ ꯁꯥꯎꯅ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ ꯈꯨꯝꯃꯛꯏ ꯍꯣ ꯁꯤꯠꯇ꯭ꯔꯦ ꯃꯤꯅ ꯑꯩꯕꯨ ꯍꯦꯛ ꯎꯕꯗꯅꯦ ꯑꯃꯥꯏꯕ ꯁꯧꯔꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯀꯣꯏꯔꯨꯅꯨ ꯍꯥꯏꯗꯅ ꯀꯥꯏꯗꯅ ꯆꯦꯟꯅꯔꯦ ꯑꯩꯅ ꯉꯁꯤ ꯁꯤꯠꯇꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕꯁꯦ ꯕꯥꯕꯥꯒꯤ ꯀꯩꯗꯥꯗꯨꯅꯅꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯗꯅ ꯍꯦꯛꯅ ꯀꯞꯂꯛꯏ ꯀꯥꯂꯨ ꯃꯆꯥꯅꯨꯄꯤꯗ ꯄꯩꯔꯞ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯍꯩ ꯀꯞꯀꯦ ꯍꯥꯏꯔꯒꯅꯅꯦ ꯆꯠꯂꯨ ꯃꯃꯥꯡꯒꯤ ꯊꯣꯡꯈꯣꯡꯗꯨꯗ ꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯄꯦꯟꯅ ꯍꯦꯛ ꯀꯞꯂꯨꯆꯣ ꯁꯛꯇꯥꯊꯤ ꯁꯤꯗꯦ ꯑꯗꯨꯅ ꯍꯦ ꯆꯠꯀꯦ ꯊꯕꯛꯀ ꯃꯪꯒꯣꯜ ꯑꯣꯏꯔꯣꯏꯅꯦꯍꯦ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯀꯞꯂꯦ ꯍꯥꯏꯔꯒ ꯃꯄꯥꯗ ꯂꯥꯎꯔꯛꯏ ꯍꯦ ꯁꯧꯔꯥ ꯃꯥꯏꯕ ꯁꯧꯔꯥ ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯅ ꯍꯦꯛ ꯊꯨꯡꯂꯨꯏꯀꯣ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯤꯄꯥ ꯃꯔꯤꯈꯛ ꯈꯥꯎ ꯑꯃꯃꯝ ꯌꯥꯜꯂꯒ ꯆꯪꯂꯛꯂꯤꯕꯗ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤ ꯃꯁꯝ ꯃꯅꯥꯒꯥꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯖꯤꯜꯂꯒ ꯈꯣꯟꯖꯦꯜꯒꯥꯗꯣ ꯍꯥꯏꯐꯦꯠ ꯅꯧꯊꯔꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯉꯁꯤ ꯚꯔꯥꯗ ꯊꯨꯡꯂꯒꯅꯤ ꯍꯥꯏꯕ ꯀꯥꯡꯕꯨꯗꯨꯔꯣ ꯖꯦꯝꯁ ꯀꯧꯕ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯃꯛꯏ ꯃꯥꯅꯤꯅꯦ ꯃꯤꯡꯒꯧꯗꯨꯗ ꯁꯛꯍꯦꯟꯕꯤ ꯕꯤꯠꯀ ꯂꯣꯏꯅꯃꯛ ꯈꯪꯍꯟꯍꯜꯂꯤ ꯅꯣꯛꯃꯤ ꯇꯧꯔ ꯃꯃꯥꯏꯊꯣꯡꯗ ꯐꯠ ꯍꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯄꯩꯔꯞꯅ ꯌꯦꯡꯂꯒ ꯃꯆꯤꯜꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ ꯃꯤꯡꯒꯧꯗꯨꯗ ꯁꯛꯍꯦꯟꯕꯤ ꯕꯤꯠꯀ ꯈꯪꯍꯟꯍꯜꯂꯤ ꯅꯣꯡꯃꯤ ꯇꯧꯔ ꯃꯃꯥꯏꯊꯣꯡ ꯑꯗꯨ ꯐꯠ ꯍꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯄꯩꯔꯞꯅ ꯌꯦꯡꯂꯒ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯃꯆꯥꯁꯤꯡꯗꯒꯤ ꯔꯣꯕꯔꯠ ꯀꯧꯕ ꯑꯃꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯇꯧꯅ ꯐꯠ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯦ ꯁꯥꯎꯕꯤꯅꯨꯀꯣ ꯃꯁꯤꯒꯤ ꯅꯤꯄꯥ ꯃꯆꯥꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯁꯥꯖꯅꯤꯡꯕꯅꯤ ꯃꯤ ꯈꯨꯗꯤꯡꯒꯤꯅꯦ ꯅꯦꯅꯦꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯔꯥꯃꯦꯁꯀ ꯔꯣꯖꯔꯒ ꯁꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯅꯔꯤ ꯃꯥꯏ ꯖꯦꯝꯁꯥꯁꯤꯅ ꯅꯨꯄꯤꯁꯤꯗ ꯀꯧꯔꯤꯕ ꯃꯤꯡꯒꯧꯁꯦ ꯈꯤꯇꯪ ꯍꯦꯇ꯭ꯔꯦꯠ ꯑꯣꯏꯅ ꯎꯗ꯭ꯔꯣ ꯅꯨꯄꯤꯁꯤꯒꯤ ꯃꯑꯣꯡꯁꯤꯒ ꯁꯛꯍꯦꯟꯕꯤꯁꯨ ꯐꯤꯡꯅ ꯐꯠ ꯈꯨꯝꯃꯛꯏ ꯑꯣ ꯌꯥꯔꯦ ꯈꯪꯉꯦ ꯃꯈꯥ ꯇꯥꯔꯅꯨ ꯅꯣꯏ ꯚꯔꯥꯗ ꯂꯩꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯑꯁꯣꯝꯗ ꯂꯩꯔꯝꯃꯣ ꯑꯩ ꯁꯣ ꯄꯨꯔꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯁꯨ ꯌꯨꯝꯗꯨꯒꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯃꯊꯛ ꯃꯈꯥ ꯑꯣꯏꯅ ꯆꯥꯎꯅ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯚꯔꯥꯒꯤ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯏꯃꯨꯡꯗꯒꯤ ꯁꯣ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯃꯔꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ
ꯃꯈꯥꯒꯤ ꯄꯔꯦꯡꯁꯤꯗꯅꯦ ꯃꯇꯩ ꯃꯅꯥꯎ ꯂꯩꯕ ꯀꯥꯡꯕꯨꯗꯨꯒꯤꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤꯅ ꯃꯊꯛꯇ ꯍꯥꯏꯗꯅ ꯃꯥꯡ ꯊꯥꯅ ꯒꯝ ꯒꯝ ꯀꯥꯈꯠꯈ꯭ꯔꯦ ꯃꯔꯤꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯏꯜꯂꯝꯃꯤ ꯃꯊꯛ ꯌꯧꯕꯒ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯏ ꯁꯦ ꯁꯤꯒꯤ ꯑꯍꯥꯡꯕ ꯀꯥꯁꯤꯗꯅꯤ ꯅꯣꯏꯅ ꯂꯩꯗꯣꯏꯁꯦ ꯑꯇꯩ ꯑꯍꯥꯡꯕ ꯀꯥꯁꯤꯡꯗ ꯂꯩꯅꯅꯕ ꯃꯤꯁꯨ ꯍꯪꯆꯤꯠ ꯉꯟꯇꯥꯅ ꯂꯥꯛꯂꯒꯅꯤ ꯁꯦ ꯅꯣꯏ ꯀꯥꯒꯤ ꯁꯣꯠꯁꯦ ꯄꯥꯏꯍꯧꯔꯣ ꯚꯥꯔꯥꯁꯤꯗꯒꯤꯅꯦ ꯑꯩꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯊꯣꯛꯄ ꯌꯥꯔꯣꯏ ꯆꯠꯊꯣꯛꯂꯝꯗꯥꯏ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯝꯒꯗꯕ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯅꯔꯒꯦ ꯍꯌꯦꯡꯒꯩꯅꯦ ꯅꯤꯅꯦ ꯀꯧꯅꯨ ꯆꯤꯆꯦ ꯀꯧꯀꯣ ꯖꯦꯝꯁꯅ ꯍꯥꯟꯅ ꯐꯠ ꯍꯦꯛꯇ ꯈꯨꯝꯃꯛꯏ ꯍꯣꯏ ꯏꯆꯦ ꯀꯧꯖꯔꯒꯦ ꯑꯩꯈꯣꯏꯕꯨꯗꯤ ꯀꯣꯂꯦꯖ ꯀꯥꯔꯦ ꯍꯟꯗꯛ ꯁꯦꯀꯦꯟ ꯏꯌꯥꯔꯅꯤ ꯀꯣꯂꯦꯖ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯂꯥꯞꯃꯟꯗꯅ ꯚꯔꯥꯗꯣ ꯍꯨꯟ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯚꯔꯥꯗ ꯂꯩꯕꯅ ꯐꯔꯒꯅꯤ ꯍꯥꯏꯗꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦ ꯏꯆꯦꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯁꯨꯝ ꯆꯝꯅ ꯍꯪꯕꯅꯤꯀꯣ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯍꯪꯂꯛꯄꯗꯨꯗ ꯅꯣꯛꯃꯤ ꯈꯨꯝꯂꯛꯂꯤ ꯅꯆꯦꯒꯤ ꯃꯤꯡꯕꯨꯗꯤ ꯁꯛꯍꯦꯟꯕꯤ ꯀꯧꯏ ꯏꯆꯦ ꯁꯛꯍꯦꯟꯕꯤ ꯍꯥꯏꯗꯅꯅꯦ ꯍꯦꯛꯇ ꯀꯧ ꯇꯟꯖꯥꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯥꯂꯨꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯇꯨꯡ ꯍꯟꯗꯅ ꯌꯦꯡꯂꯒ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯉꯛꯏ ꯃꯗꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤ ꯃꯆꯤꯜꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯝꯕꯤꯗꯒꯤꯒ ꯏꯁꯧꯒꯁꯤ ꯀꯥꯞꯇꯅ ꯑꯃꯨꯛ ꯆꯪꯉꯛꯏꯅꯦ ꯏꯕꯨꯡꯉꯣ ꯅꯆꯦ ꯑꯃꯨꯛ ꯀꯨꯝꯃꯒꯦꯀꯣ ꯑꯩꯈꯣꯏ ꯁꯧꯔꯥꯁꯦ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯅꯣꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯆꯦꯛꯁꯤꯜꯂꯨꯀꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯑꯩ ꯀꯨꯝꯃꯦ ꯍꯥꯏꯔꯝꯗꯨꯅ ꯀꯨꯝꯊꯈ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯪꯒꯣꯜ ꯑꯗꯣꯝꯗ ꯃꯈꯣꯡꯗꯨ ꯇꯥꯐꯤꯡ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯃꯄꯥ ꯀꯥꯂꯨꯗꯣ ꯃꯪꯒꯣꯜꯗ ꯂꯦꯞꯂꯒ ꯃꯆꯤꯜꯗ ꯁꯥꯎꯅ ꯁꯣꯜꯂꯛꯏ ꯑꯩꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯎꯔꯒ ꯑꯃꯥꯏꯕ ꯁꯧꯔꯥ ꯂꯥꯛꯏ ꯀꯥꯏꯗꯅ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯊꯧꯔꯝꯒ ꯑꯃꯠꯇ ꯄꯥꯡꯂꯝꯗꯅ ꯍꯟꯒꯤ ꯌꯥꯎꯅ ꯍꯜꯂꯛꯂꯤꯕꯅꯤ ꯁꯛꯍꯦꯟꯕꯤꯁꯨ ꯃꯄꯥꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣ ꯃꯤꯅꯅꯦ ꯆꯥꯅꯕ ꯃꯤꯡꯒꯧ ꯀꯧꯔꯛꯂꯒ ꯀꯔꯤꯒꯤꯅꯣ ꯄꯥꯕꯅ ꯑꯗꯨꯛ ꯁꯥꯎꯕꯤꯔꯤꯕꯗꯨꯕꯣ ꯃꯤꯡꯒꯧꯗꯣ ꯍꯟꯗꯣꯛꯅꯤꯡꯂꯕꯗꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯁꯨꯛꯂꯤꯕ ꯅꯁꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯈꯣ ꯀꯥꯂꯨ ꯃꯍꯥꯛꯅ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯊꯝꯂꯤꯕ ꯆꯩꯁꯨ ꯑꯗꯨ ꯃꯈꯨꯠꯅ ꯂꯥꯝꯂꯤ ꯍꯥꯏꯔꯒ ꯇꯥ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯡꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯅꯪ ꯃꯇꯣꯏꯅꯔ ꯈꯣꯏꯗꯧꯅꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯅꯪꯗ ꯍꯥꯠꯂꯒ ꯂꯩꯔꯝꯃꯨ ꯍꯥꯏꯗꯅ ꯆꯩ ꯑꯗꯨꯅ ꯀꯟꯒꯦ ꯇꯧ ꯃꯄꯥꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯁꯛꯍꯦꯟꯕꯤꯁꯨ ꯈꯣꯡꯂꯩ ꯌꯥꯡꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯟꯈꯤ ꯃꯪꯒꯣꯜꯗ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨ ꯉꯁꯥꯏ ꯃꯈꯩ ꯅꯤꯄꯥ ꯃꯆꯥ ꯃꯔꯤꯗꯨꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯕ ꯑꯣꯏ ꯃꯈꯣꯏ ꯃꯁꯦꯜ ꯌꯥ ꯅꯣꯛꯂꯝꯃꯤ ꯀꯥꯂꯨ ꯅꯤꯄꯥ ꯃꯆꯥ ꯃꯔꯤꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯉꯛꯏ ꯃꯗꯨꯗꯒꯤ ꯃꯍꯩ ꯅꯤꯄꯥ ꯃꯆꯥ ꯃꯔꯤꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯅꯒꯗꯧꯔꯤꯕ ꯀꯥꯗꯨꯗ ꯍꯣꯠꯇꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯃꯤꯠꯇꯨ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯑꯍꯤꯡꯗꯨꯁꯨ ꯑꯀꯤꯕ ꯐꯪꯅ ꯃꯝꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯄꯥ ꯆꯥꯅꯅ ꯄꯤꯗ꯭ꯔꯦꯛ ꯀꯔꯤꯒꯨꯝꯕ ꯃꯩ ꯊꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯁꯛꯍꯦꯟꯕꯤ ꯃꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯆꯤꯜꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯁꯣꯏꯗꯅ ꯑꯃꯨꯛ ꯇꯧꯔꯝꯂꯅꯤ ꯍꯥꯏꯗꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯣꯝꯗ ꯒꯝ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯨꯠꯅ ꯃꯅꯤꯡ ꯊꯣꯡꯗꯨ ꯐꯠ ꯆꯤꯡꯊꯣꯛꯇꯨꯅ ꯍꯥꯡꯒꯦ ꯇꯧꯕꯒ ꯍꯥꯡꯕꯒ ꯎꯔꯤ ꯃꯄꯥ ꯀꯥꯂꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯐꯝꯗꯨꯅ ꯃꯃꯥꯡꯗ ꯃꯩꯖꯥꯎ ꯍꯧꯔꯒ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯇꯧꯔꯕ꯭ꯔꯣ ꯁꯧꯔꯥ ꯅꯪꯒꯤ ꯆꯥꯌꯦꯡꯗꯣ ꯀꯥꯟꯅꯗꯕꯗ ꯑꯩꯒꯤ ꯁꯦꯟꯃꯤꯠ ꯍꯟꯊꯅꯕꯅꯤꯀꯣ ꯀꯔꯤ ꯀꯥꯟꯅꯅꯕ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯄꯥ ꯑꯗꯨ ꯁꯛꯍꯦꯟꯕꯤꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯈꯨꯝꯃꯛꯏ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯆꯥꯡꯌꯦꯡ ꯃꯁꯤꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯟꯖꯤꯟ ꯇꯧꯈꯤꯗꯧꯔꯤ ꯅꯊꯧ ꯅꯠꯇꯦ ꯆꯠꯂꯨ ꯊꯣꯡ ꯀꯥꯇꯣ ꯂꯣꯟꯁꯤꯜꯂꯒꯅꯦ ꯅꯤꯡꯊꯤꯅ ꯂꯩꯔꯁꯨ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯌꯦꯅꯈꯥꯗ ꯀꯥꯂꯨꯅ ꯇꯧꯔꯤꯕ ꯄꯨꯖꯥꯗꯨ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯁꯛ ꯑꯃꯒ ꯎꯔꯕꯗꯤ ꯁꯣꯏꯗꯅ ꯑꯀꯤꯕ ꯄꯣꯛꯀꯗꯕ ꯐꯤꯕꯝꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗꯗꯤ ꯊꯣꯏꯗꯣꯛꯇꯦ ꯊꯧꯗꯣꯛꯇꯨ ꯏꯇꯠ ꯇꯠꯇꯅ ꯊꯦꯡꯅꯔꯕꯒꯤ ꯃꯇꯧꯒꯨꯝꯅ ꯀꯔꯤꯁꯨ ꯑꯀꯤꯕ ꯄꯣꯛꯇꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ ꯁꯛꯍꯦꯟꯕꯤꯁꯨ ꯋꯥ ꯑꯃꯇ ꯃꯈꯥ ꯇꯥꯔꯝꯗꯦ ꯃꯅꯤꯡ ꯊꯣꯡꯗꯨ ꯐꯠ ꯉꯥꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯕꯔꯥꯒꯤ ꯀꯥꯗꯨꯗ ꯖꯦꯝꯁ ꯔꯣꯕꯥꯔꯠ ꯔꯥꯃꯦꯁ ꯔꯣꯖꯔ ꯃꯈꯣꯏ ꯃꯔꯤꯗꯨ ꯇꯨꯝꯂꯤ
Matamdu pung ama tarakpa adwaidani. Makhoi mari su asum tumlambadagi Ramesh mikap thoklaktuna mamito khangpang panglai. Aduga mapukningdasu tumina khalai. Pungbu kaya tagra sanone. Makhoi mari di kro nakhu kai kannaga tumline. Sidi ay hogatlaga exam ki preparation tawna phadau mali. Tumina pahorage hai moina tumlingaida. Moina tumin lairik paraga aina question amata singi phawba yadaba khangidana ay amungna khoi laman khunge haidana tapna famungdagi kumtharakli aduga kaduda thaduna lairiba table-gi manakta sangsinduna siaraduda phamthakri table mathakta lairiba magi khuda gari adu ta paikhatuna pungdo kaya tagrage haidana yengi matamdo Pung amaga minit tara mga rom chatuna lairambadu ubada Ramesh tapna masilda solai. Pung amaga minit tara mga disatledana. Pung anima kai phawba ngaihak paraga loireda. Aduga makhoi na hawgatringaida aina mu koktum silaga loi. Pukphataba yam hawradena. Aishu tau taredana. Haidana mage vyaktagi lairikta lok thoktuna paba hawrami. Tansa sida makhoi na lairiba kadugi mapanda kanagomba mana tung haidana setpagi makhola matarami. Ramesh lairik parambadu chap lepi mamit managa do chap yungna manado thangatuna karino haidana tari. Kagi mapalda dang satkibado. Asom makhoigi kado hendoktuna chatkri. Ramesh na karino ne miyamu setpagi makho natranya tari basibo. Hausikpu ahing sida kana satlisan. Ngasaygi yungbu nupi mamingdubu sagenbi haidana. Aduna aikhoi lombaga amuk la izalane. Tanja sida ngasay makhoigi ka hengatuna miya masatkibagi khongthang makholdo amuk halaktuna makhoi kagi thongzil mapalduda chapleptuna laikri. Aduga mapandagi kanagamba amana thongduda kokok thilaklami. Mataududa Ramesh makuki masamkado chap yungkri. Mamit aduna kina thong aduda munna yengduna laikri. Masyado kibana sorga thabet holi. Mapaldagi thilak libadu sulepti adu makokok thili. Ramesh mahakna famliba saukridudagi tapna hawgalakpada ngai. Ikhang khangaudana makhoi kagi puna thaduna lonsiliba thongdo mapandagi kanagumba man ilakpagumna laungna mathanta hanglakla. Ramesh di kibana khongkap mama fawba thangba ngamti maklak niktuna lai. Kapli lepna tumliba marup ahum aduda tapna kauri. James, Roger, Robert, noiba amukta hawgaloni kagi thongsi mathanta hanglakli. Mapanda kanagumba ma laiba mali noiba amukta hawgalo. Adumna mahaki marup singdo kawbaga hangduna lairamba thongdo akanba sapu amada kamlaunga lonchinki. Madudagi Rameshu kanna lauduna pamung aduda chongsilakli. Ramesh na pamungda chongsilakpaduda tumlamba singadusu mahai mamit singlaktuna Robert na hakang wawa chanduna hairi. Karino Ramesh pamungda adu kanna chongsilakli dubo nangbo ngawra bro. Ramesh ti mil gato laita na hundri. Short thabet honduna kumlai. Bhai mafamsi butam nahi. Ramesh ki waduda nakalda giam sunok laga kumai. Kari pun une hausik po. Kaidigi pun Ramesh. Nangai khoi diam khairakanu ko. Natai sada bawa nangna sana nagai khoi se. Hekta ki ani khalli braba. Taning daba wathi borem. Ramesh su adumak pakhat na makha tarai. Phaginati haibani bai. Aya hausik isada thengnarabani. Adugina ina harise. James ti Ramesh ki wado mahakna makhoibu sanaribani khanduna thawaina tadana phajub singkhatuna amuk tumthakri. Roger di hanagi kharaki ganba miyoi oibana Ramesh ki wado makha samtharai. Bai kamaina no nangna butam nei haisibo. Ramesh su ngasai mangonda tawraka matau singdo Robert ka Roger ga tamduna liam. Roger Ramesh ta munna yenglaga hairi. Asimbrani bai nangi wado bo. Ramesh su fat kumai. Asimane mi sibo aina na khoi da muksana khidro. Asigi bara sidaga laininglakte da bai. Asum na makhoi ong wari taunari ngai. Mabala ni piyamay isay ngangbugi konjelama makhoi ongi nakongda chap manana tariklam.
Wa nganglamba Ramesh tu chap lepi. Aduga makhol ama tabra haibagi mawangda mamanaba ani aduda ingit tawraklam. Roger ga Robert kasu mamit manaka tu langthoktuna tariba khonjel adu lakshinaba hotnari. Mapalda tariba nipidugi khonjel dusu makhoina lairiba ka adu hengattuna asum isai ngangnangduna chatkri. Tumin leiramba Robert na hairi. Asibu isi sakin bidu oirabasatlo. Ramesh na kamay oidun hoy. Hausik ahingi pong ani sidabo nupina kamay na laktuin. Bunit am naisi. Tansado da amuk handak na makhoy kagi thongnaw da mapandagi kanagomba amana kok thilaklam. Matam da di makhoy ahumdo khangpre khangduna mai phaisok manungda changduna leinakri. Mathangi numini. Nonga lakladuna makhoy marimak sak ising thongduna college chatana basim saram. College ki firol adu loisinna Roger na wa hanglai. Sumika ngarang ikhoy itaw Ramesh ki wado mafamse butam nai. Wa adu da GM su Roger da hairi. Ibo noi gi wathi se tawsu tawhei. Oi ba aingonda bu ki hanni khaliba noi gi kokse. Aduni ni aini am ningse. Nakandegi Robert chu amuk hairi. Paginati James ngarang ne nang tumkhraga aikhoy damuk tamnarakli direct bunani ne toraido. James table mathakte lairiba magi bag to makuna tap laukhatlaga mamaido makoi ahumdo onchinduna hairi. Phare noi wathi wa choido adong anghoroko ai thoe lehoro airamduna gam kadudagi thokre. Makhoy ahum su ngai kho samina rasi haiduna mai kagi thongadu lon silamduna kumtharakle. James to makhadu kumlakpaga sahin bisu imungdagi khujam haidokpa thoglakpaga mapa sanaduna het mayok ngaram. Sakin bi James to nokmi tawduna kaurei. Ibonga college sa toy thoglai iro. James so haipet nok sinaraga sakin bi da yengduna. Hoi se satore thokige. Sakin bi taha. Mukta ngai khone. Nang busa ka di sarabro yam nangan na tholai sibo. Tungda Robert hoi su mari laktuna James ka sakin biga wari sanari badu uraduna high fat khawdiyam laga isai ngangnangduna get adom da thokri. Madutagi James su sakin bida yenglaga hairi. Hoi se aikhoi sak isinga loina saraga thoraklabani. Ai amuk thoklukigi. Hayamduna makhongdo launa thangduna chatkri. Sakin mi nokmi tawduna masil la su tapna solawi. Masigi angangse hek yengbada masakse lom hek law ama yauri. Machinna marol ama yangiba. Masibu ai hekta phawra siranya. Aigi wakhal sisu ko phanabu nungairi. Sahinaga sum hapsilakpasida nipa masak matau phajaba ubasya. Thainagi 10S ki matamgi wakhalga khanglak hekla ihe. Asumna sakhin bido monda nungaini imungda muk sankri. Numidang mayramgi pung marirom tasilakpa swaidani. Mapa kulado sauna thonga lomdagi fi kamduna changai. Aduga makhutna pairakliba khunu adu hekta supai sinnuna laktana langi. Khunu do kaluna hana makhoigi laikaida khunu tunaba purubagi masado yamna suklaban. Madugi mathakta amuk mahakna laimaida akanba sapu amada langkibaduda masamaren amat lengba ngamda khap chingduna taduna layang. Kalu sauna makhut ani do makhwangda thamduna laimaida taduna lairiba khunudu da yenglaga hairi. Sel mayam ama tingkhai miya mangda aibu maiti hanba. Mina thoen khiba onthokna lakse khaida masigi khunu sa hatri phawdi ayyamna peroi dori. Masidi maidum tharaga hatoke hai. Haidana emungda parap changlaktuna sakshangda laireba kerosin bottle do ta apaiduna shumangda muk thoraklam. Mapagi matawdu da sakhen bisu phingna magi kadagi senthoraktuna yengli. Mapa kalu fi kamna kerosin bottle adu makhum laithoktuna laimaida taduna lairiba khunudugi mathakta haijinge tawbaga. Sakhen mine mapagi makhuttagi kerosin bottle adu tap munduna hairi. Kaino Paba na tawiriba sibo. Mara leitraba sibo hingni hekta hake tawiriba sibo. Paba bu ngawra bro. Kalu do machano pido onchantuna sauna khumai. Ai, nangda kari khangi ha. Masi hingbagi kana draba jibani ne. Silma yamama tingduna lairi.
ꯑꯗꯨꯒ ꯈꯨꯅꯨ ꯇꯨꯅꯕꯁꯨ ꯃꯤꯅ ꯊꯣꯏꯍꯟꯈꯤꯕ ꯈꯨꯅꯨꯁꯤ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯁꯛꯍꯦꯟꯕꯤꯁꯨ ꯃꯄꯥꯗ ꯁꯥꯎꯅ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯃꯛꯏ ꯂꯩꯀꯥꯏꯁꯤꯒꯤ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯁꯤꯟꯊꯥ ꯄꯥꯡꯂꯤꯕ ꯄꯥꯕꯅ ꯑꯁꯤꯒꯨꯝꯂꯕ ꯄꯥꯞ ꯆꯦꯜꯂꯕ ꯙꯔꯃ ꯂꯩꯇꯕꯒꯤ ꯊꯕꯛꯁꯦ ꯇꯧꯏ ꯃꯁꯤ ꯃꯤꯅ ꯍꯥꯏꯅꯈ꯭ꯔꯕꯗꯤ ꯄꯥꯕꯒꯤ ꯐꯖꯐꯝꯁꯤꯕꯨ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯅꯨꯊꯪꯗꯅꯦ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯛꯀꯅꯨꯀꯣ ꯄꯥꯕ ꯀꯥꯂꯨ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯟ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯈꯨꯅꯨꯁꯤꯒꯤ ꯃꯥꯌꯣꯛꯇꯒ ꯂꯩꯅꯦ ꯁꯛꯍꯦꯟꯕꯤꯅ ꯈꯨꯅꯨꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤꯅꯦ ꯈꯨꯅꯨꯁꯤꯕꯨ ꯍꯥꯠꯄ ꯀꯅꯥꯒꯤꯁꯨ ꯃꯇꯤꯛ ꯅꯠꯇꯦ ꯄꯥꯕꯅ ꯉꯝꯂꯕꯗꯤ ꯈꯨꯅꯨꯁꯤꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯂꯨꯅꯦ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯁꯨꯃꯥꯡꯗ ꯃꯄꯥ ꯃꯆꯥꯅ ꯇꯧꯅꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯀꯨꯝꯍꯩ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯚꯔꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯍꯩ ꯊꯣꯛꯂꯛꯇꯨꯅ ꯇꯨꯃꯤꯟ ꯌꯦꯡꯅꯔꯝ ꯈꯔ ꯑꯃꯗꯤ ꯕꯣꯔꯥ ꯄꯨꯊꯣꯛꯇꯨꯅ ꯏꯔꯦꯟꯖꯅ ꯐꯝꯂꯤ ꯍꯥꯏꯔꯒ ꯌꯦꯡꯅꯕꯁꯨ ꯌꯥꯎꯔꯤ ꯃꯔꯛꯇꯨꯗ ꯃꯊꯛꯇꯒꯤ ꯅꯤꯄꯥ ꯃꯆꯥ ꯃꯔꯤꯗꯨꯁꯨ ꯌꯦꯡꯂꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯀꯥꯂꯨꯁꯨ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯐꯩ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯒ ꯑꯩ ꯈꯨꯗꯣꯟ ꯐꯥꯎ ꯂꯨꯞꯄꯤꯔꯣꯏ ꯉꯁꯤꯗꯒꯤꯅꯦ ꯇꯣꯉꯥꯟꯅ ꯆꯥꯅꯔꯗꯕꯅꯤ ꯅꯌꯨꯝ ꯄꯥꯟꯖꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯁꯤꯠꯇꯕꯤꯁꯤꯗꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯐꯤꯡꯅ ꯆꯪꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯏ ꯍꯣ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯁꯤꯠꯇꯕꯤ ꯁꯧꯔꯥ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯅꯕꯨ ꯀꯃꯥꯏꯅ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯅꯤꯒꯦ ꯄꯥꯕꯅ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯍꯟꯗ꯭ꯔꯕꯅꯤ ꯑꯩꯁꯨ ꯄꯥꯕꯗꯅꯦ ꯍꯟꯆꯛ ꯉꯆꯛ ꯁꯥꯗꯨꯅꯅꯦ ꯄꯨꯟꯁꯤ ꯆꯦꯜꯍꯟꯕ ꯇꯥꯕꯅꯤ ꯁꯛꯍꯦꯟꯕꯤ ꯉꯥꯡꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯚꯔꯥꯒꯤ ꯃꯤ ꯃꯈꯩ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯈꯨꯅꯨꯗꯨꯕꯨ ꯇꯥꯞ ꯂꯧꯈꯠꯂꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯅꯈ꯭ꯔꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯅꯤꯄꯥ ꯃꯆꯥ ꯃꯔꯤꯗꯨꯁꯨ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯛꯏ ꯔꯣꯖꯔꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯑꯍꯟꯗꯨꯒꯤ ꯁꯞꯇ꯭ꯔꯗꯨꯕꯣ ꯀꯤꯕꯨ ꯋꯥꯅꯤ ꯔꯣꯕꯥꯔꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯦ ꯃꯁꯛꯇꯨꯁꯨ ꯄꯨꯔꯥ ꯁꯧꯔꯥꯗ ꯁꯧꯔꯥ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤꯗ ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯨ ꯏꯁꯨꯛꯀ ꯁꯨꯛꯂꯗꯅ ꯑꯁ ꯌꯥꯝꯅ ꯍꯩꯅꯗꯦꯗ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯇꯥꯔꯒ ꯔꯥꯃꯦꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯑꯩꯗꯤꯀꯣ ꯁꯤꯒꯤ ꯚꯔꯥꯁꯦ ꯂꯩꯕꯨ ꯂꯩꯅꯤꯡꯗ꯭ꯔꯦꯗ ꯉꯜꯂꯤꯉꯩꯗ ꯑꯇꯣꯞꯄ ꯑꯃ ꯊꯤꯍꯧꯕꯅ ꯐꯗꯣꯏꯔꯥ ꯈꯪꯗꯦ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯖꯦꯝꯁꯇꯨ ꯏꯔꯣꯏ ꯂꯣꯏꯕꯗ ꯋꯥ ꯉꯥꯡꯉꯛꯏ ꯃꯤꯔꯛ ꯊꯣꯔꯛꯄ ꯍꯥꯏꯕꯁꯤꯗꯤꯅꯦ ꯁꯨꯝꯕꯁꯨ ꯈꯔ ꯊꯦꯡꯅ ꯇꯥꯔꯦꯗꯅ ꯀꯣꯂꯦꯖ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯝꯗꯥꯡ ꯆꯥꯕ ꯃꯐꯝ ꯀꯔꯤ ꯂꯩꯔꯤꯒꯦꯅꯦ ꯂꯩꯅꯤꯡꯗꯕ ꯅꯣꯏ ꯑꯗꯨꯝ ꯆꯠꯈꯣ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯍꯧꯅꯤ ꯖꯦꯝꯁꯀꯤ ꯋꯥꯗꯨꯗ ꯑꯇꯩꯗꯨꯁꯨ ꯇꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯔꯣꯖꯔꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯍꯣꯔꯦꯟꯁꯨ ꯑꯃꯨꯛ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤꯔꯣ ꯔꯥꯃꯦꯁꯅ ꯌꯥꯕꯖꯥꯠꯅꯤ ꯍꯩ ꯖꯦꯝꯁꯅ ꯑꯩꯈꯣꯏꯗ ꯊꯥꯖꯗ꯭ꯔꯤꯕꯁꯦ ꯊꯥꯖꯅꯕ ꯖꯦꯝꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯣ ꯐꯔꯦ ꯍꯣꯔꯦꯟꯗꯤ ꯌꯦꯡ ꯇꯥꯔꯦꯗꯅ ꯕꯨꯠꯇꯨ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯕ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯅꯌꯥꯡꯂꯦꯟꯗꯨꯗ ꯅꯦꯠꯀꯦ ꯈꯪꯅꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯑꯃꯠꯇ ꯇꯨꯝꯅꯗ꯭ꯔꯤ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯅꯤ ꯔꯣꯖꯔꯒ ꯔꯣꯕꯥꯔꯠꯀꯗꯤ ꯇꯨꯝꯅꯤꯡꯕꯅ ꯈꯞ ꯆꯤꯡꯕ ꯍꯧꯔꯛꯂꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯖꯦꯝꯁꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯑꯩꯅ ꯋꯥꯊꯤꯅꯤ ꯍꯥꯏꯗ꯭ꯔꯣ ꯇꯝꯕꯨ ꯇꯝꯅꯔꯛꯀꯦꯗꯤ ꯉꯁꯥꯏꯅ ꯇꯝꯅꯔꯛꯄ ꯌꯥꯔꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯝ ꯇꯧꯔꯛꯇꯦ ꯌꯥꯔꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯌꯥꯍꯧ ꯊꯦꯡꯅꯕ ꯊꯕꯛ ꯇꯟꯖꯥꯗꯨꯗ ꯔꯥꯃꯦꯁꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯄꯥꯟꯗ ꯃꯤ ꯑꯃ tung ꯆꯠꯄꯒꯤ ꯃꯈꯣꯜ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃ ꯃꯈꯣꯏ ꯃꯔꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯥꯔꯛꯂꯤ ꯑꯣꯏꯔꯣꯝ ꯇꯧꯔꯝꯕ ꯑꯅꯤꯗꯨꯁꯨ ꯃꯃꯤꯠꯀ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯕꯅꯤ ꯔꯥꯃꯦꯁ ꯇꯞꯅ ꯃꯈꯣꯜꯒꯗꯨ ꯄꯤꯛꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯔꯛꯑꯦ ꯑꯁꯤꯃꯛꯅꯤ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤꯕꯗꯨ ꯖꯦꯝꯁꯁꯨ ꯔꯥꯃꯦꯁꯇ ꯂꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯃꯆꯤꯜꯗ ꯊꯝꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯔꯥꯃꯦꯁꯁꯨ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯃꯛ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯤ
ꯃꯈꯣꯜꯗꯨꯁꯨ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯀꯥ ꯍꯦꯟꯗꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯃꯦꯁ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣꯀꯣ, ꯍꯧꯖꯤꯛ ꯆꯠꯈꯤꯕꯗꯣ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯉꯥꯏꯁꯤ꯫ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯈꯣꯜꯁꯤ ꯇꯥꯎ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯄꯨꯂꯞꯅ ꯇꯥꯔꯤ ꯇꯨꯡ ꯇꯨꯡ ꯆꯠꯂꯤꯕ ꯈꯣꯡꯊꯥꯡꯗꯨꯁꯨ꯫ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯃꯄꯥ ꯊꯣꯡꯖꯤꯜ ꯃꯄꯥꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯡꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯔꯣꯖꯔꯒ ꯔꯣꯕꯥꯔꯠꯀꯗꯤ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯖꯦꯝꯁꯇꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯐꯃꯨꯡꯗꯒꯤ ꯄꯠ ꯀꯨꯝꯊꯗꯨꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ, ꯄꯨꯝꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯖꯦꯝꯁꯀꯤ ꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯥꯀꯜꯗ ꯗꯨꯡ ꯗꯨꯡ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯃꯛ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯐꯤ ꯑꯉꯧꯕ ꯑꯃ ꯍꯥꯏꯕꯣꯏ ꯀꯩꯕꯣꯏ ꯂꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯤ꯫ ꯖꯦꯝꯁꯁꯨ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯛꯁꯤꯟꯅꯕ ꯇꯧꯔꯤꯉꯩ ꯇꯨꯡꯗꯒꯤ ꯔꯥꯃꯦꯁꯅ ꯃꯔꯦꯡ ꯕꯥꯜꯗ ꯊꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯃꯄꯥꯟꯗ ꯀꯅꯥ ꯂꯩꯔꯝꯒꯦ? ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯀꯔꯤ ꯊꯦꯡꯅꯔꯒꯦ? ꯖꯦꯝꯁꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯨꯝꯂꯛꯏ, ꯁꯤꯗ ꯀꯩꯅꯣꯝꯃ, ꯑꯁ ꯌꯥꯔꯦꯗ, ꯀꯩꯁꯨ ꯅꯠꯇꯦ, ꯀꯩꯝꯇ ꯂꯩꯇꯦ, ꯆꯪꯉꯨꯁꯤ, ꯑꯩ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯗꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯔꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯖꯦꯝꯁꯇꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯈꯟꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯁꯤꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯍꯥꯏꯗ꯭ꯔꯤ, ꯑꯗꯨꯃꯛ ꯂꯣꯠꯁꯤꯜꯂꯤ꯫ ꯖꯦꯝꯁꯅ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯐꯝꯕꯗꯨꯗ ꯔꯣꯖꯔꯅ ꯍꯥꯏꯔꯛꯏ, ꯖꯦꯝꯁ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯁꯦꯡꯕꯒꯤ ꯃꯄꯥꯜꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯕꯅꯦ? ꯖꯦꯝꯁꯅ, ꯍꯣꯏ, ꯀꯅꯥꯝꯇ ꯂꯩꯔꯝꯗꯦꯃꯤ ꯅꯣꯏꯕꯣ, ꯌꯥꯔꯦꯁꯤ ꯅꯣꯏꯁꯨ ꯇꯨꯝꯃꯣ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏꯗ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯖꯦꯝꯁꯀꯤ ꯔꯣꯕꯥꯔꯠꯅ ꯑꯃꯨꯛ ꯔꯥꯃꯦꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯖꯦꯝꯁꯀꯤ ꯃꯇꯧꯁꯤꯕꯣ? ꯍꯧꯖꯤꯛ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗꯨꯗ ꯃꯄꯥꯟꯗꯒꯤ ꯐꯠꯇꯕ ꯊꯋꯥꯏꯒ ꯃꯉꯣꯟꯗ ꯄꯥꯏꯁꯤꯟꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯦ ꯁꯩꯇ, ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯥꯅ ꯑꯃꯨꯛ ꯁꯛꯂꯣꯟ ꯃꯈꯜ ꯃꯈꯜ ꯂꯧꯔꯛꯇꯅꯀꯣ ꯀꯥꯒꯁꯦ ꯃꯊꯛ ꯃꯈꯥ ꯑꯃꯨꯛ ꯑꯣꯟꯒꯅꯤꯁꯦ꯫ ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯇꯨꯝꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯨꯝꯊꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯇꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯖꯦꯝꯁꯁꯨ ꯃꯄꯥꯜꯗ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯤꯁꯛ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯁꯃꯤꯟ ꯐꯪꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯂꯥꯛꯄ ꯍꯧꯏ꯫ ꯃꯍꯥꯛꯅ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯂꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯟꯒ ꯂꯣꯏꯅꯗꯨꯅ ꯃꯄꯥꯜꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯗ ꯉꯥꯜꯂꯤꯕ ꯕꯜꯕꯇꯨꯁꯨ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯉꯥꯟ ꯇꯧꯗꯨꯅ ꯁꯥꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯃꯇꯥꯒꯨꯝ ꯃꯁꯥꯗ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯀꯟꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯕꯨ ꯆꯦꯠꯅ ꯐꯥꯖꯤꯟꯖꯗꯨꯅ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯕꯤꯜꯗꯤꯡꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯌꯧꯔꯛꯇꯨꯅ ꯂꯝꯕꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯋꯥꯜꯅ ꯈꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯁꯥꯃꯤꯜꯗꯨꯁꯨ ꯃꯁꯥꯗ ꯈꯪꯅꯛ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯐꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯤꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯅꯤꯠ 5ꯔꯣꯝ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯁꯦꯟꯅ ꯎꯏꯁꯟꯗꯨꯅ ꯑꯗꯨꯃꯛ ꯃꯆꯤꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯗꯨꯅ ꯂꯩ꯫ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥ ꯄꯨꯝꯕꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞꯂꯨꯞꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯎꯏꯁꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯇꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯖꯦꯝꯁ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯣꯝꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗ꯭ꯔꯤꯉꯩ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗ ꯃꯆꯤꯜꯅ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯒ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯈꯣꯡꯗꯣꯟ ꯐꯥꯎꯕ ꯌꯧꯅ ꯑꯃꯨꯛꯇꯪ ꯖꯔ ꯖꯔ ꯅꯥꯟꯊꯔꯕ ꯃꯇꯨꯡꯗ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯈ꯭ꯔꯤ꯫
Nupa masa asina ngasayagi tawriba matawsingdo yumpu oiriba kaluna Mangolda tumina lumduna lona yengduna layramda. Nipa machadugi mataw khaktamakni mahang uhoribado. Nipa masa asigi masakti amamba marak oibana mahang khangba ngamlamdi. Nupa masadu suka manungdi hek sangkibaga kalugi machilda tapna solai. Oh, asuk kuina aina sanging lapasi. Handaki asimadi mai pakataba malisya. Haiduna mahaksu imungda changlagi haiduna mamaidu laisilakpada mahaki matungda machanupi sakenbi makhwang metuna leplaga layramli. Kaludu khangpre khangna masado maning khanganhalli. Sakenbina. Oh, mai basu ama mathengda kibaga phaugoira. Kaino saura kari huranba thabak tawrurage. Nachanupi dabu aduk sathina khanglibasibo. Kaluna, hey, amaibana aki akhang phaudi haibadi nangona kanana hai ha. Ahingsidane hingsabi gumnana samnana thadoklaga itong sida layramlabadi. Karam minanu khangloidori base. Aidi lairi butpet phauba khangni bema nasaktu ubada. Masidi hairamduna imungda changri. Sakenbi mangolda lepli hairaga machildo tapna solai. Tawri se ubra, tawsinaraga changkrisi. Mada senabada ai thabak ama oirabani. Asumna ahinga du suhawkri. No ngan baga ngantana nipa macha sanguama mari thonga lomdagi changlaktuna sumangde leplia hairaga imung adugi mi kauba horei. Kana laige yumsibo mi leibro. Mapalda kaurak libadu taraduna saghenbi imungdagi thuna thoglaktuna hairei. Haima nakhoibu nahan barada leibagi hairambadu natro. Lakliba mayamadudagi nipa macha mana fatkumai. Awise mani. Aikhoi college setpa nangnanaba ngantana dum laklabani. Tanjaduda imungdagi mapa kalusu thoklaktuna macha nupigi manakta sangsilaktuna hairi. Kana nune makhoi taruk sidia. Saghenbina. Baba, barada lainaba angangaktani. Mapa ga ngahan punna laktuna hainaramlibado. Mathaki ka ani hanglibaduda laihandoini. Yare ibungo. Tu asigi mangda lairiba building sida kahalamo. Isienya noigi kagi sodu puraga laklagi. Haiduna nipa masa taruk adu chalankri. Kalu macha nupida pairap yenglaga wa makhatari. Nangamane barani na saliba sei. Nupa masa ngakti hek thamjiladana. Adu su laisabi na thanta laiba yumsida. Mina mamit chaunaba thabak. Saghenbi mapagi waduda amuk khumai. Karino baba, mina bara salaga kanana kai haidorige. Aina mawa amata lawde. Ngangning kai ngangji sanu. Talamay toksakini. Angang singse ada lep-leptana lairi. Ay moigi kagi sosya amukta pibirukige. Hairamduna imungda changkri. Kalu sutumin magi kada changkri. Saghenbi nupa macha singdugi manakta laktuna hairi. Ibungo, lao. Karasi, haiduna kakhalaklam. Mathakta, Roger ga Robert ka sulairamduna ngasi nauna lakliba nipa masa singadu ubada ngakna hairi. Robert na, Samson, Dinesh, kaino itaw mayam noisyu mafam sida. Lakliba nipa masa singdu su ingangakna. Ay, bay, noy na barada lay haido sidara. Roger na amuk, mani, sida ni bay. Yam thina nungaire aikhoi college ki party khai oirambasi aikhoi mari khak tarak laiba nungai tadana lairamdiban Saghenbi nipa macha singdugi warido marak thatuna fat hairi us noi warido amukta ngai kuse aiwa amta haige muna taw ngasi lakpa noi taruk mak ka amada pulap laiba yaroi ka ani sida nakhoi ahum khaidong naraga lainaro Hana lairamba makhoi kasina ataidigi khara saubani. Aduna makhoi gidi maridum laijarasanu. Se, sosi supai hauro. Noi wathido pena ngangna jahuro ko aisak thengi. Hairamduna makhada gam kumthakri. Ngasida thunglaraba mayamduna amuk hairi. Karino hausiki nupidubo khondadabu onthong haukidri wani. Rojarna. Kaisu khalunuda adum yabani. Ngasidi college ka amata salugumsi. Potharasi. James ka Romesh ka su manungda layi ay kokthoraki. Ngasi baraduda thungluriba nipa macha taruk tugi maming singna Samson Dinesh Moyamba
Lukhoi Lapsan Pari Makhoi Taruksini. Numidangi matamni Kamadana Samsan Dinesh amadi Moyamba Makhoi Ahum Lairi. Aduga Kamadana Lukhoi Lapsan amadi Pari Makhoi Ahum Mamalairi. Ka ahum do thagna na loy na maglay na bangakten. Aduga James hoy na hana layram liba ka aduna mayay tanglami. Robert na ensang manamse mamang dagiro maning dagiro. Roger na ay nasumkan bada Dinesh hoy ki kadagi maline. Maning lomday ni payra isi manamse. Tanja sida mapandagi Makhoi ki thongdu kok thindu na kaurai. By James, Robert, thong siya mukta hango. Roger hana prap kumtharaktu na thongdu fat hang. Mapalda Makhoi ki marup Dinesh leptu na layramli. Dinesh na, lao, ensang thongbo loy haure. Ngasi di sakto ay khoi kada oy na punna sarurasi. Noy ki sak saruk tang puraklo. Lao se, ngairam lagi. Hairam du na chatkre. Roger na, ay na hydro. Moy kadi male na. Lao rames sakto amukta thiro. Fat chathuk urasi. Asum na Makhoi mariga loy na duna Dinesh hoy ki kada pulap sakto saminara. Aduga Makhoi shu amuk masa-masagi kada lakto na changyakri. Matamdo pung taramathoy mukta silak pa shoy dani. Semester exam mayagi Dinesh hoy di layrik pado na laynara. Robert hoy di nganta na pamung da changyakri. James su yen thong bacha silubagi masado nungaitri haidana masungan na dumaktum hirami. Mamang itang-tang na layri ba Lapsan hoy di layrik babagi mo nungay na game sanado na layri. Numisida su mahusago ahing kanagom ba ama mapalda tung sat pagi makholdo adumak tawraklan. Matamduda layrik pado na layramba Dinesh Samsan moyamba Makhoi ahumdu tumin layni. Samsan na kaino hausikido ba? Miya masat kiba mandro kanaway sa no. Ay khoi ngasi tang lai kai na Robert hoy na khaire jala. Dinesh na khangdi makhol mo asa amda tadi. Isiksi ini natraga na mafam si tamna ba jaga ka uisa lo. Moya mana amuk fat hai. Natraga na mapalda thoga yengusiro. Dinesh na ngai ko amuk tari bre yengsi. Hausiki makhol to. Asum na Makhoi ahum do hai na duna mana thangatuna lairi. Adu makhol adu di adu makta khidri. Madudagi Makhoi amuk layrik paduna laynakri. Asomnana Lapsan hoy ki kada khongthangi Makhoi adu gam thangduna amuk lakli. Matamduda ka manungda nipa macha ahumdudi game da ngauduna mapalda gam chatliba khongthangi Makhoi kato amada tabidri. Tamduda Makhoi ki phone singdo net amata yarakhiramdi. Lapsana as amai matkin ni che kaidore haibana khangdim. Lukhoi na amuk Iting kari he niya minay gini. Nakandagi pari sulawrai. Hautre sidia mi may salamday sida phone kasi pupek lang ba. Ahum do net ya silak tabaduda game do sumakhata na amata sang bayadri. Amuk toy baloyri ka manung da Makhoi na law khong na tawri ba. Tanjaduda Makhoi ka du da layri ba diabal mathak dudagi. Pari ke college ke bag to makhada tarak lang. Langlam ba isaw dusu chap lepi. Parina. Karino matang isa sada ng biyag sina muktarang isina. Tanja si magtada Makhoi ki kagi thongdo mapalda ki kuk tilak lang. Lapsan na. Ina ikaba na Robert hoy siya ay khoy de khairak tanaga tawri niya. Nap ka ni khangdri. Lukhoi na. Oy Robert, yam khairak ka nuko. Game tat kibagi heart kai ringay sida. Noy dap to ay khoy de kibidong nati. Mapalda kok tilamba thonga dasu handakti khosin na singdu na goro khot pugu mamuk tawrak lang. Lapsan na hera. Masidi haidana pamunga gi fat kum thaduna kagi thongdo fat hangtok to na yengi. Adu mapalda di kanasu layramdri. Lapsan gi haksangda asaba nungsit ama khong humjalai. Lapsan na hais kai nungsit no ne. Asaba ino humjalai basiba. Kanamta su layramdri. Makhoi ki siya ay khoi da khairam laga Makhoi ki kada muk sensin kibo iramni. Ay khangeba. Aduna di ay amuk Makhoi ki kada tawsalugi khangidana. Haiduna makhong adu kuning kang duna chatlingay
ꯃꯥꯒꯤ ꯇꯨꯡꯗ ꯃꯁꯛꯇꯤ ꯎꯗ ꯃꯤꯁꯛ ꯑꯃ ꯒꯝ ꯒꯝ ꯆꯠꯈꯤꯕꯒꯤ ꯁꯧꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯂꯞꯁꯟ ꯂꯩꯖꯕꯤ ꯊꯥꯗꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯗꯣ ꯐꯠ ꯂꯣꯟꯁꯤꯜꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯨꯈꯣꯏꯒ ꯄꯥꯔꯤꯒꯁꯨ ꯂꯞꯁꯟꯒꯤ ꯃꯇꯧꯗꯨꯗ ꯏꯪꯉꯪ ꯑꯪꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯥꯔꯤꯅ "ꯀꯩꯗꯧꯔꯒꯦ ꯂꯞꯁꯟ? ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ?" ꯂꯞꯁꯟ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ "ꯍꯧꯖꯤꯛꯀꯤꯗꯣ ꯔꯣꯕꯥꯠ ꯍꯣꯏ ꯑꯣꯏꯔꯝꯗ꯭ꯔꯦ, ꯚꯨꯠ ꯑꯣꯏ ꯂꯩꯔꯝꯃꯦ꯫ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯁꯛꯇꯤ ꯎꯗꯕ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜ ꯇꯃꯛ ꯑꯩꯒꯤ ꯃꯪ ꯊꯥꯅ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯁ ꯑꯩ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯔꯦ." ꯂꯨꯈꯣꯏꯅ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯩꯔꯣ ꯚꯥꯏ? ꯑꯗꯨꯗꯤ ꯃꯐꯝꯁꯦ ꯚꯨꯠ ꯇꯝꯅꯕ ꯃꯐꯝ ꯑꯣꯏꯔꯝꯕ꯫ ꯑꯁ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯂꯥꯏ ꯑꯣꯛꯅꯗꯅ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦꯅꯤ." ꯂꯞꯁꯟꯅ "ꯉꯥꯏꯈꯣ, ꯑꯩ ꯖꯦꯝꯁꯇ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯒꯦ" ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯒ ꯃꯊꯟꯇ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯈ꯭ꯔꯦ꯫ ꯂꯞꯁꯟꯅ "ꯀꯩꯅꯣ ꯚꯥꯏ? ꯑꯩꯒꯤ ꯕꯦꯇ꯭ꯔꯤ ꯑꯗꯨꯝ ꯌꯥꯎꯍꯧꯕꯅꯤꯗ, ꯃꯊꯟꯇ ꯑꯣꯐ ꯇꯥꯈ꯭ꯔꯦ꯫ ꯀꯩꯅꯣ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯑꯁ ꯑꯩꯈꯣꯏ ꯚꯔꯥꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗ ꯁꯤꯗꯧꯔꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯃꯩ ꯑꯗꯨ ꯈꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯃꯥꯒꯤ ꯈꯪꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯒꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯂꯒ ꯇꯍꯥ ꯇꯍꯥꯅ ꯍꯥꯏꯔꯛꯏ꯫ "ꯚꯥꯏ, ꯃꯩꯁꯦ ꯑꯃꯨꯛ ꯃꯨꯠꯈꯤꯗꯧꯔꯦ꯫ ꯁꯤ ꯈꯤꯇꯪ ꯊꯨꯅ ꯆꯨꯔꯨꯞꯁꯦ ꯑꯃꯨꯛꯇ ꯆꯝꯃꯛꯑꯣꯁꯦ꯫ ꯊꯨꯔꯣ ꯃꯩꯈꯦꯠꯇꯣ ꯀꯥꯏ ꯂꯩꯒꯦ ꯑꯃꯨꯛꯇ ꯌꯦꯡꯉꯛꯑꯣꯃꯦ." ꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯥꯒꯤ ꯃꯩꯗꯨꯁꯨ ꯐꯠ ꯃꯨꯠꯈ꯭ꯔꯦ꯫ ꯀꯥꯗꯨ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ꯫ ꯀꯥꯒꯤ ꯃꯩ ꯃꯨꯠꯈꯤꯕꯗꯨꯗ ꯄꯥꯔꯤꯒ ꯂꯨꯈꯣꯏꯒꯗꯤ ꯀꯟꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ "ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯑꯍꯣꯏ ꯏꯇꯥꯎ, ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯗꯧꯔꯕ꯭ꯔꯥ?" ꯂꯞꯁꯟꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ꯫ "ꯍꯦ ꯚꯨꯠ, ꯄ꯭ꯂꯤꯖ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯅꯨꯕ, ꯇꯝꯅꯕꯤꯅꯨꯕ꯫ ꯑꯩꯈꯣꯏ ꯊꯋꯥꯏꯅꯗꯤ ꯀꯟꯕꯤꯌꯨ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯅꯥꯒꯤꯁꯨ ꯃꯐꯝꯗ ꯐꯠꯇꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯈꯔ ꯆꯒꯠꯅꯕꯁꯤ ꯈꯛꯇꯅꯤ꯫ ꯂꯨꯈꯣꯏ, ꯄꯥꯔꯤ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯆꯥꯟꯁ ꯂꯧꯅ ꯂꯩꯔꯕ꯭ꯔꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯩꯈꯦꯠꯇꯣ ꯊꯤꯔꯒ ꯑꯃꯨꯛꯇ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯁꯤꯔꯅꯤ ꯍꯥꯏꯕꯅꯤ." ꯇꯟꯖꯥꯗꯨꯗ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯈꯨꯠꯁꯥ ꯑꯃꯅ ꯂꯞꯁꯟꯒꯤ ꯃꯈꯨꯠꯇ ꯃꯩꯈꯦꯠ ꯎꯄꯨ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯞꯁꯟꯅ "ꯍꯣ ꯑꯗꯨꯅꯤꯗ, ꯉꯁꯥꯏꯅ ꯁꯠ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣꯁꯦ?" ꯍꯥꯏꯔꯒ ꯃꯩꯈꯦꯠꯇꯨ ꯐꯠ ꯈꯦꯠꯂꯒ ꯆꯨꯔꯨꯞꯇꯨ ꯆꯨꯈꯠꯇꯨꯅ ꯆꯤꯡꯏ꯫ ꯃꯩꯈꯦꯠ ꯈꯦꯠꯄꯒꯤ ꯉꯥꯏꯍꯥꯛ ꯉꯥꯜꯂꯝꯕ ꯃꯉꯥꯜꯗꯨꯗ ꯄꯥꯔꯤꯒ ꯂꯨꯈꯣꯏꯒ ꯐꯃꯨꯡ ꯃꯊꯛꯇ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯟꯗꯨꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯇꯨꯅ ꯆꯥꯛꯂꯤꯕ ꯃꯩꯈꯦꯠ ꯃꯆꯩꯗꯨ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯂꯞꯁꯟꯒꯤ ꯃꯈꯨꯠꯇꯨ ꯄꯣꯛꯇꯨꯅ ꯐꯠ ꯊꯥꯗꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯀꯥꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯊꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯥꯀꯣꯡꯗ ꯆꯞ ꯃꯥꯟꯅꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯀꯥꯒꯤ ꯃꯄꯥꯜꯗ ꯁꯨꯝ ꯊꯣꯛꯈ꯭ꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯒ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯃꯩꯗꯨꯁꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯂꯞꯁꯟ ꯐꯃꯨꯡꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯂꯨꯈꯣꯏ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯗꯤꯅꯦꯁ ꯍꯣꯏꯒꯤ ꯀꯥꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯍꯌꯦꯡꯒꯤ ꯆꯥꯅꯅꯕ ꯈꯥꯛꯂꯤꯕ ꯑꯦꯟꯁꯥꯡ ꯌꯦꯟ ꯊꯣꯡꯕꯗꯣ ꯍꯥꯞꯂꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯂꯩꯃꯥꯏꯗ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ꯫ ꯗꯤꯅꯦꯁꯅ "ꯑꯩ ꯍꯌꯦꯡ ꯆꯥꯅꯅꯕ ꯈꯥꯛꯄ ꯑꯦꯟꯁꯥꯡꯁꯦ ꯂꯣꯏꯅ ꯍꯩꯗꯣꯛꯂꯦꯅ ꯇꯧꯏꯁꯤ꯫ ꯃꯁꯤ ꯃꯣꯏꯌꯥꯝꯕꯁꯤꯅꯅꯦ ꯇꯦꯕꯜ ꯃꯆꯤꯁꯤꯗ ꯅꯞꯄꯒ ꯁꯣꯏꯗꯨꯅ ꯊꯝꯂꯝꯅꯤꯕ꯫ ꯑꯁ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ." ꯁꯝꯁꯟꯅ ꯑꯃꯨꯛ "ꯃꯁꯤ ꯅꯤꯄꯥꯁꯤꯅ ꯍꯦꯛ ꯇꯧꯕꯁꯤꯃꯀꯣ ꯖꯨꯠ ꯆꯥꯔꯣꯏꯗꯧꯅꯤ꯫ ꯆꯠꯂꯣ, ꯅꯪ ꯑꯃꯨꯛꯇ ꯁꯦꯡꯅꯁꯨ ꯆꯠꯂꯣ." ꯃꯣꯏꯌꯥꯝꯕꯁꯨ ꯑꯅꯤꯗꯨꯗ ꯄꯥꯏꯔꯞꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯑꯣ ꯇꯥꯏꯅꯔꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯍꯦꯛ ꯇꯥꯏꯅꯔꯣ꯫ ꯑꯩꯕꯨ ꯉꯁꯥꯏ ꯃꯇꯥꯏꯗ ꯅꯞꯄꯒ ꯊꯝꯈꯤꯕꯁꯤ ꯃꯉꯥꯏꯔꯦ꯫ ꯄꯦꯜꯂꯦꯍꯦ ꯁꯩꯇ." ꯗꯤꯅꯦꯁꯅ "ꯌꯥꯔꯦ ꯆꯠꯂꯣ, ꯁꯠ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯣ꯫ ꯄꯨꯡꯁꯨ ꯌꯧꯔꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ." ꯃꯣꯏꯌꯥꯝꯕ ꯇꯟꯅ ꯆꯥꯛꯁꯪꯗ ꯂꯥꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯇꯦꯡꯀꯣꯠꯇꯨ ꯃꯈꯨꯠꯅ ꯂꯧꯈꯠꯂꯒ ꯍꯩꯗꯣꯛꯂꯤꯕ ꯑꯦꯟꯁꯥꯡꯁꯤꯡ ꯑꯗꯨ ꯈꯨꯟꯀꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯣꯜ ꯂꯤꯛ ꯐꯦꯡꯐꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯃꯆꯥꯗꯨꯗ ꯃꯊꯟꯗ ꯆꯪꯉꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯁꯦꯟꯇꯦꯛꯁꯇꯒꯤ ꯏꯁꯤꯡ ꯀꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯣꯏꯌꯥꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯂꯠ ꯂꯠ ꯇꯧꯅ ꯅꯨꯄꯤꯗꯨꯗ ꯍꯪꯏ꯫ "ꯀꯅꯥꯅꯣ ꯅꯪꯕꯣ?
ꯑꯊꯦꯡꯕꯁꯤꯗ ꯏꯁꯤꯡ ꯀꯜꯂꯤꯕꯗꯨꯕꯣ ꯀꯩꯒꯤꯅꯣꯗꯨꯕꯣ ꯅꯈꯣꯡ ꯍꯥꯝꯒꯦ ꯍꯥꯏꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯑꯃꯨꯛ ꯅꯪꯍꯧꯔꯣꯏ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯆꯤꯊ ꯅꯥꯟꯊꯔꯛꯀꯅꯤ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯈꯖꯤꯛ ꯅꯣꯛꯂꯛꯂꯝꯃꯤ ꯃꯣꯏꯌꯥꯝꯕꯅ ꯍꯩꯃꯥ ꯆꯠꯂꯣ ꯍꯥꯏꯔꯒ ꯃꯌꯥ ꯑꯃꯨꯛ ꯍꯤꯒꯠꯇꯅ ꯂꯩꯔꯤꯅꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯃꯥꯏꯗꯣ ꯑꯃꯨꯛꯇ ꯂꯩꯊꯣꯔꯛꯎꯗꯅ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯇꯞꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯁꯛꯍꯦꯟꯕꯤ ꯀꯧꯏ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤꯁꯦ ꯊꯠꯆꯤꯜꯂꯒ ꯂꯩꯕꯁꯤꯗ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯕ ꯃꯣꯏꯌꯥꯝꯕꯅ ꯍꯦꯔꯥ ꯑꯗꯨꯒꯤꯕꯣ ꯑꯩ ꯍꯟꯗꯣꯛꯀꯦ ꯆꯠꯂꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯃꯁꯥꯗꯨ ꯅꯥꯀꯜꯗ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯄꯤ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯃꯃꯥꯏ ꯁꯤꯠ ꯅꯥꯟꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯣꯏꯌꯥꯝꯕ ꯁꯣꯝꯅ ꯂꯥꯎꯔꯛꯏ ꯑꯣꯏꯃꯥ ꯀꯔꯤ ꯃꯁꯛꯅꯣ ꯁꯤꯗꯤ ꯃꯁꯤꯗꯤ ꯁꯛꯍꯦꯟꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯁꯛꯊꯤꯕꯤ ꯃꯃꯥꯏ ꯌꯥꯎꯗꯕ ꯚꯨꯠ ꯑꯣꯏꯔꯝꯂꯦꯗꯅ ꯍꯥꯏꯗꯅ ꯃꯈꯨꯅ ꯄꯥꯏꯔꯛꯄ ꯇꯦꯡꯀꯣꯠꯇꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯗꯨ ꯄ꯭ꯔꯛ ꯄ꯭ꯔꯛ ꯂꯣꯟꯁꯤꯜꯂꯤ ꯗꯤꯅꯦꯁꯀ ꯁꯦꯝꯁꯟꯒꯁꯨ ꯏꯪꯉꯛ ꯉꯛꯅ ꯃꯣꯏꯌꯥꯝꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯁꯝꯁꯟꯅ ꯀꯩꯗꯧꯔꯦ ꯃꯣꯏꯌꯥꯝꯕ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯃꯣꯏꯌꯥꯝꯕ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯄꯥꯟꯗ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯄꯥꯟꯗꯕꯤ ꯑꯃ ꯂꯩꯍꯧꯔꯛꯏ ꯗꯤꯅꯦꯁꯅ ꯃꯣꯏꯌꯥꯝꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯈꯨꯝꯃꯛꯏ ꯍꯦꯔꯥ ꯅꯥꯇꯩ ꯆꯥꯗꯕ ꯅꯪꯒꯤꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯥꯖꯔꯅꯤ ꯁꯤꯔꯣ ꯑꯩꯈꯣꯏꯅꯒ ꯑꯄꯪ ꯁꯤꯗꯅꯒ ꯑꯩ ꯆꯩꯗꯨꯝ ꯆꯥꯅꯤ ꯌꯥꯔꯦ ꯇꯨꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯥꯡꯈꯜ ꯊꯥꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯄꯥꯜꯗꯒꯤ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯃꯣꯏꯌꯥꯝꯕꯅ ꯄꯥꯈꯠꯅ ꯁꯣꯏꯗ꯭ꯔꯦ ꯊꯤꯜꯂꯛꯂꯤꯕꯁꯤ ꯕꯨꯠꯇꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯇ ꯅꯥꯀꯟꯗ ꯀꯣꯜꯂꯤꯛ ꯐꯦꯡꯐꯝꯗ ꯂꯩꯍꯧꯕꯅꯤ ꯗꯤꯅꯦꯁꯅ ꯇꯥꯅꯤꯡꯗꯦ ꯑꯩ ꯌꯦꯡꯒꯦ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯤ ꯚꯨꯠꯅꯣ ꯔꯣꯕꯥꯔꯠ ꯍꯣꯏ ꯖꯦꯝꯁ ꯍꯣꯏꯅ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯁꯤ ꯑꯩ ꯌꯦꯡꯒꯦꯁꯦ ꯍꯥꯏꯗꯅ ꯐꯥꯃꯨꯡꯗꯒꯤ ꯄꯔꯞ ꯄꯔꯞ ꯀꯨꯝꯂꯛꯇꯨꯅ ꯃꯈꯣꯏ ꯀꯥꯒꯤ ꯊꯣꯡꯗꯣ ꯐꯠ ꯍꯥꯡꯇꯣꯛꯇꯨꯅ ꯃꯄꯥꯜꯗ ꯃꯀꯣꯛꯇꯨ ꯄꯩꯊꯗꯨꯅ ꯌꯦꯡꯉꯛꯏ ꯃꯇꯝꯗꯨꯗ ꯗꯤꯅꯦꯁꯀꯤ ꯃꯃꯥꯏ ꯃꯌꯥꯗ ꯅꯛꯅ ꯑꯀꯤꯕ ꯁꯛꯐꯝ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯚꯨꯠ ꯑꯩꯅ ꯇꯝꯅꯕꯕꯨ ꯀꯤꯕꯒ ꯑꯃꯠꯇ ꯈꯪꯗꯦꯅꯦ ꯅꯤꯄꯥ ꯌꯥꯝꯅ ꯊꯣꯛꯏꯀꯣ ꯌꯥꯝꯅ ꯆꯥꯛꯏꯀꯣ ꯍꯥꯏꯗꯅ ꯈꯦꯛ ꯈꯦꯛ ꯅꯣꯛꯂꯛꯂꯝꯃꯤ ꯗꯤꯅꯦꯁ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯃꯁꯥꯗꯨ ꯊꯥꯒꯠꯈꯤꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯈꯞ ꯈꯞ ꯆꯤꯡꯗꯨꯅ ꯂꯣꯡꯅ ꯀꯥ ꯃꯅꯨꯡꯗ ꯍꯥꯏꯊꯔꯛꯂꯤ ꯁꯝꯁꯟꯅ ꯑꯩ ꯀꯩꯅꯣ ꯗꯤꯅꯦꯁꯅ ꯇꯧꯔꯤꯕꯁꯤꯅ ꯃꯌꯥꯝꯕ ꯑꯃꯨꯛꯇ ꯊꯨꯅ ꯂꯥꯛꯑꯣ ꯗꯤꯅꯦꯁꯁꯦ ꯃꯌꯥꯒ ꯀꯔꯛ ꯀꯔꯛ ꯆꯤꯛꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦꯅꯦ ꯁꯤ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯉꯝꯃꯣ ꯑꯩ ꯖꯦꯝꯁ ꯍꯣꯏ ꯀꯧꯔꯨꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯜꯗ ꯀꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯁꯨ ꯗꯤꯅꯦꯁꯅ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯏꯍꯦ ꯑꯩ ꯎꯕꯗ ꯅꯤꯄꯥ ꯃꯆꯥꯁꯦ ꯁꯥꯔꯩ ꯍꯧꯈ꯭ꯔꯦꯅꯦꯍꯦ ꯀꯝꯗꯧꯅꯦ ꯑꯁꯤꯗꯤ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯃꯣꯏꯌꯥꯝꯕꯗꯤ ꯀꯤꯅ ꯀꯤꯅ ꯀꯞꯂꯤ ꯀꯞꯂꯤ ꯑꯀꯣꯏꯕꯗꯨꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯗꯤꯅꯦꯁꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ ꯁꯝꯁꯟ ꯖꯦꯝꯁ ꯍꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯃꯍꯩ ꯃꯍꯩ ꯂꯥꯡꯅꯕꯗꯨ ꯇꯥꯔꯗꯨꯅ ꯂꯞꯁꯟ ꯍꯣꯏꯁꯨ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯇꯨꯅ ꯖꯦꯝꯁ ꯍꯣꯏꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯄꯨꯂꯞꯅ ꯂꯩꯔꯤ ꯀꯥ ꯃꯅꯨꯡꯗꯨꯗ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯖꯦꯝꯁ ꯗꯤꯅꯦꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤꯁꯦ ꯁꯥꯔꯩ ꯍꯧꯔꯤꯅꯤ ꯑꯩ ꯇꯧꯒꯦ ꯚꯥꯏ ꯁꯦꯝꯁꯟ ꯅꯪꯒꯤ ꯀꯣꯂꯦꯖꯀꯤ ꯈꯣꯡꯎꯞꯀ ꯈꯣꯡ ꯃꯣꯖꯥꯒꯗꯣ ꯃꯗꯨ ꯊꯨꯅ ꯑꯃꯨꯛꯇ ꯄꯨꯔꯛꯑꯣ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯑꯁꯨꯝꯅ ꯖꯦꯝꯁꯅ ꯁꯝꯁꯟꯒꯤ ꯈꯣꯡ ꯃꯣꯖꯥ ꯑꯗꯨ ꯗꯤꯅꯦꯁꯀꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯊꯝꯗꯨꯅ ꯃꯅꯝ ꯅꯝꯍꯜꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯏꯪꯕ ꯈꯔ ꯂꯧꯗꯨꯅ ꯂꯋꯥꯏꯗ ꯊꯥꯕꯤꯔꯝꯃꯤ ꯃꯍꯩ ꯃꯍꯩ ꯁꯝꯁꯟꯒꯤ ꯈꯣꯡ ꯃꯣꯖꯥ ꯃꯅꯝ ꯑꯗꯨꯅ ꯀꯥꯏꯗꯅ ꯃꯁꯤꯗ ꯃꯅꯥꯇꯣꯟ ꯃꯦꯟꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯔꯛꯇꯨꯗ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯣꯡ ꯃꯣꯖꯥ ꯃꯅꯝꯗꯨꯅ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯀꯥꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨ ꯀꯥꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯄꯗꯤ ꯌꯥꯗ꯭ꯔꯤ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯃꯊꯟꯗ ꯃꯆꯤꯜꯗ ꯁꯣꯜꯂꯤ ꯏꯃꯥ ꯑꯩ ꯉꯝꯖꯔꯔꯣꯏ ꯀꯩꯒꯤꯅꯣ ꯃꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯃꯥꯏ ꯍꯩꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯤ ꯑꯁꯤꯗꯤ ꯑꯩ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯌꯥꯎꯔꯤ ꯃꯍꯥꯛꯁꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯇꯝꯗꯨꯗ ꯗꯤꯅꯦꯁꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯋꯥꯔꯤꯁꯤꯡꯗꯨ ꯖꯦꯝꯁ ꯍꯣꯏꯗ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯂꯞꯁꯟꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯝꯅꯔꯛꯄꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯃꯊꯪ ꯃꯊꯪ ꯂꯤꯅꯔꯛꯂꯤ ꯅꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯥꯗꯁꯨ ꯇꯝꯅꯔꯛꯈꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝꯁꯤ ꯂꯩꯐꯝ ꯇꯤꯟꯐꯝ ꯌꯥꯝꯅ ꯀꯟꯕ ꯖꯒꯥ ꯑꯃ ꯑꯣꯏꯔꯦ ꯇꯥꯛꯄꯅꯤ ꯑꯗꯨꯅ ꯍꯌꯦꯡꯃꯛ ꯌꯨꯝꯕꯨꯗ ꯄꯥꯎꯁꯦ ꯇꯝꯗꯕ ꯌꯥꯗ꯭ꯔꯤ
Masai makai tumina lairamba James mamana ba singda yengnaga hairi amukta ngai khoda nangbo thutla wa sida mafam sida bun upi ama thui haiba se aisu khangi wafam se asumani adubu thawai sinai khoibu hat ke to ki haidana tamnarak padi natri masi kanagumba amagi khojin thorang male aisu laitin gi maram se ai khoi ipu lairingai da ipuna aibu hek takpi rambagi laiwa khara khangawi madugi matengna aisu thokliba thawai sigi maramda khara makhaidi khangba ngamliban thawai do hausik aikhoi gi kasi da sulai mamana ba singdo chap manana khonjel da kina khumlai kari haiba butoi khoi kasi da lai haiba Jamesna as kaisu tawru he no shukiman kre thawai do aina thawai khai kasi da pharaga thamlibani yengose ai masakto nakhoi miang imang sida uhan biraki haidana masil da laison khara sonduna kadugi masida sora homlak phu kamthoklam matam da bunnu bido kasinda ta sinduna lip laga makhoi de yengduna lairamle madu ubada Robert na kasinda ka ta silaga laine lalo nang ai khoi ni amna tamnar ki bataine khangni dra ngasi di nang ai khoi mi yam namuk nang tamna batari mamana ba atai du su yau kumai aduni ngasi di mamu mayam changna lakna gadabani lemna thaba ga yaroi bunnu bido kaplaga kumai nati soire aibu thadok piyo aibu amukta ngak piyo ai yamna lankre ai di somna tagi sanging amagi damak pakholoi oina laksabani James na kari karamba kanagi sanging pai adudi khangni dana nagi thawai bu tharak liba misak tu gi manakta nagna anau ba fattaba thawai amagi saglon lawduna misak tu da amuk tamnaruso aina haidi ba thabak se nagna pangthok trabadi nangi thawai bu aina matam chupagi oina phajinduna thamgani khangjaw hai thawai no pi adu kapngang tawna mukhomai yani ai tawjege ai gi thawai da di phajin bigano ai ningtam hanbiyo James na phare di chalo hausemak nahakpu sanging lakliba misak tu gi manakta satuna ne tamnaruso mahakpu laknaruso aduga misak ado mafam sida soiduna purakadabani mitkup sidagi aigi ya thangkhak natana atopa amaibi amatagi mahai jadu nangonda changba ngamdana ba yayamasu aina nafamda haplabani nangonda aina numit nini gi matam piri basini yare nang mafam sidagi chachakro Thawai do kadugi mapalda susut kaptuna thorakli masilda suasumna solai madugi maiba sauraduna aibo kauduna mingonda tamna hanbagi mai ngasidi nangsu phangba tareduna khangni ngasidi haidana tapna kalogi kada paisi laktuna changakli aduga kadu da lairiba switch to tek number sanaraktuna kadu da ngaliba bulb to amuk ngan tawduna sanarakli adumna tawrakpatu da kalu khol kalapna hai sohinbia karino angang masagumna mai sanaribadugo ahing mamai sida kari sage adana ngoksinaribano mapana hairaklibudu taraduna sakhendi mahaki kadagi oirom hakam wa chanduna laurei kaino saura ngaura bro namang nahadaga suron paro loliba kaiduro saini rise pabani ainate laurakanu ko ai tomba yade kalu machano pina mahaki kadagi oina laurakpaduda hiblambadagi fuk hawalai aduga switch laiba domda mamaido fat lai thorakli matamduda magi kagi maido phut mutkri ungmamangkri kalu masilda tapna solai ihe mai sibu karino onthokna nungairoi aibu hawala sirane hawaloida nongalamdai sida adum mamlabasu haidana phajop singkhatun hiptharakli matamduda kalugi phajoptu kanagumba amana chinglakpugum makhada jara nantharai kalu hiblamado amuk fuk hawalaga hairi kari matawno ni phajop sibo makhada singtharakliba sibo karino ngasi engona tawrakliba matawsina ngasige sigumlaba thawdok aingonda amuktasu thokidri imungsida lai phatabaga changlaba chatla masidi kanadi nongandringai sida yamukte yengludaba yani haidena kangkhaldo haidoktuna makhongdo yantharaga ngihak phami tanjaduda kangkhadagi khutcha mana kalugi khongyada khoro kholai
Kalu kangpre kangna kangai kangjil oina hairi. Karino na he ontok na mathong sa kidreda. Laina mo ngasidi, saroi ngaroi ga loina mak maru sitna na koktoke. Hairega, magi mon makhadagi maikheto fatkhelam. Aduga table mathakta lairiba candle do chugi hek tawbaga magi kagi maido kanagumba mana switch namduna tharakpugumna matonda mai laksharami. Madudagi Kalu masada karigumba kharadi singnaba phaurakle. Panthaba tawdana magi kadagi lai khoromnaba potlam khara thuna puthoktuna puja tawnabagidamak maningiyena kharomda thoraklam. Mahakna puja hauramdai mai haugatke haidana usando mai khet-khetuna saknanaba haidana churami. Adubu akanam nungsikki sawm oina humjilaktuna maidu sa u haiba sungya yadre. Hanjan mai khetu sulle palaituna khelami. Adubu sakpa kawbadi laitre. Kalu magi mihul arangbidu kangba haurakle maselda su shauna solai. Masidi aibu tasingni hekta singnarakledana. Karisu laitaba thawai nangna aibo maithiba pige kaina su khanba saradana khangani haidana magi akanba yai thaduna mangondi yelak liba thawai dubu fanana ba khoram thawai du tadi karisu tawba ngamdre madugi mohut thawai duna kalugi ye thangba khajaida khupak na set launa tharaklam kalu sauna ai mai daga khupak naga thara ina ai phattaba thawai nang dalamsi siro hai But nupi ado noklaga Kaluda amok hairi. Asiba thawai aibo amok siroye. Haha, amok tabuk pena noksen gedahay. Naan makay nang na aibo kau-kaudana ayinga amata tumhanda. Ningonda lakna bagi lamando. Nga sidi matang sari ngay sida. Hekta singorada bani. Haiduna, kalugi oy tango mamayda amok kupak na nok-nok na jansin na taraklam. Kalu sayna antuna masyado laymayda tutaraktuna makut na mamaydo kumsinjaduna laikri. Ngayaki matong thawai nupido amuk akiba shapamamada makok ngakta kalugi mamangda thoraktuna khekna noktuna magi manakta sumpay silai. Aduga karim na dun hairi. Ngasidi amayba saurasyo aigi kupak sare. Mayba saura ay na pure haiduna noktuna makok ngakta asum sang silai. Madu ubada Kalu kangpre kangna hairi. Karibuno ni masidia ay siba tari. Kangbu kangine nako ngakta yengde. Amukta satkrasalo ay nakta ka sang silakano. Haidana masada but makok ado sang silak pangamdana bani haidana masil da lairol mayam sonduna nanthajarami. Adubu but makok ado dia sum noktuna Kalugi manakta hena nakna sang silaklan. Upay layraktrabada Kaludo bunt makok aduna summagi manakta sang silakpaduda konjel nikna hairi. Karino haigi ngasigi mantra singsiba amata mathaw pangdrine. Butchina loy na magtamay san krabar kanino matawre. May sisu sikpan yadre. Ay pujaga amata pang bangamlaro imong dooy na tiyanga horage. Ay na kan na imong dooy na tiyan silay. But no pido su Kalugi matong inaduna adumak imong da tiyangaklang. Kalu kangkal manungda tuminta sindunalay. But no piya dosu Kalugi famungi akoy bada koy pay dunalay. But no piya duna kangkal manungda di tiyang mangamdri. Madudagi but ado saw na Kaluda hairi. Kayam koy na nahak na pamungdagi kumlagtabang amganiya. Nga siri ay na nangi nakokto hinghek tas hayragadabani. Nahag na aybo kaudo na tatto na sanging tawkiba. Nga siri nanghondagi henang ngamba amamuk aibo nang ginanakta thawai lawru na ba tharak iwani. Haiduna khekna nogli. Madudagi Kalu masilda tapna solai. Kari haiba. Aibo thawai lawru na ba misak amana. Nakbu tharak ba. Inakta tharak ibani haiba. Ay ngondagi hena mai haiba misak sulay na ba. Ay mai pakle. Ay gisanging mai pakle. Hayo bunupi. Misak ado kanano kaday dagino. Bunupi duna amuk kumlai. Oh, misakto nanggi barasi da layba angangamani. Mahang na aibo paraga makhoyda sanging nun iba misak ado naknaraga pura u natrabadi ayge thawai sibu matam supagi phajinduna thamgani haibadagi ay nanggi nanakta akiba sakpam lauraga lakpani. Aise nakhoy miyamgi paukhonda nung anigi marakta ha oiba haibado oire. Yamna ware aibo amukta thuna pothahan biro.
ꯍꯌꯦꯡꯃꯛ ꯅꯤꯄꯥ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯇꯧꯔꯨꯆꯣ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯑꯩꯅ ꯆꯥꯕ ꯁꯣꯏꯗ꯭ꯔꯦ ꯃꯗꯨꯃꯛꯁꯨ ꯑꯩ ꯄꯥꯝꯗꯦ ꯑꯩꯕꯨ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤ ꯇꯥꯍꯟꯒꯦ ꯈꯟꯒꯅꯨ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯋꯥꯔꯦ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯃꯤꯠꯀꯥꯁꯤ ꯅꯥꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯕꯨꯠꯇꯨ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯀꯥꯂꯨꯁꯨ ꯁꯣꯔ ꯑꯁꯥꯡꯕ ꯍꯣꯟꯗꯣꯛꯂꯒ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯥꯂꯨ ꯃꯈꯣꯏꯒꯤ ꯕꯔꯥꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯀꯥꯔꯛꯇꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ ꯂꯩꯔꯤꯕ ꯅꯤꯄꯥ ꯃꯆꯥꯁꯤꯡꯗꯨꯁꯨ ꯉꯛꯅ ꯀꯥꯂꯨꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯩ ꯀꯥꯂꯨꯅ ꯑꯩ ꯅꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯀꯅꯥꯅꯣ ꯂꯥꯏ ꯁꯥꯟꯅꯕ ꯌꯥꯎꯔꯤꯕꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯅꯈꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯣꯏꯅꯃꯛ ꯇꯥꯔꯕꯅꯤ ꯅꯈꯣꯏ ꯑꯩꯒꯤ ꯚꯔꯥꯁꯤꯗ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯉꯁꯤꯃꯛ ꯅꯈꯣꯏ ꯚꯔꯥꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯝ ꯃꯇꯝꯗꯨꯗ ꯃꯄꯥꯒꯤ ꯏꯁꯧꯗꯨ ꯇꯥꯔꯗꯨꯅ ꯁꯛꯍꯦꯟꯕꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯐꯝꯗꯨꯗ ꯀꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯁꯧꯔꯥ ꯌꯥꯍꯧꯕꯒ ꯑꯉꯥꯡꯁꯤꯡꯁꯤꯗ ꯆꯩꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯀꯥꯂꯨ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯩ ꯅꯪꯅ ꯀꯔꯤ ꯈꯪꯉꯦ ꯆꯠꯂꯨ ꯅꯊꯧ ꯇꯧꯔꯨꯁꯨ ꯃꯈꯣꯏ ꯑꯃꯠꯇ ꯃꯐꯝꯁꯤꯗ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯌꯥꯝꯅ ꯊꯨꯅ ꯅꯄꯣꯠ ꯅꯆꯩ ꯌꯣꯝꯁꯤꯜꯂꯒꯅꯦ ꯀꯨꯝꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯈꯥꯗ ꯄꯔꯞ ꯀꯨꯝꯈ꯭ꯔꯦ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯁꯛꯍꯦꯟꯕꯤꯁꯨ ꯋꯥꯈꯜ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯀꯔꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯀ ꯇꯧꯔꯨꯔꯒꯦꯅꯦ ꯃꯁꯤ ꯄꯨꯔꯥ ꯁꯧꯔꯥꯅꯤ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏ ꯄꯥꯕꯗ ꯀꯔꯤꯒ ꯍꯥꯏꯔꯨꯔꯒꯦ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯣ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯃꯛꯏ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯤꯌꯦ ꯍꯥꯏꯔꯝꯂꯒ ꯀꯥ ꯃꯅꯨꯡꯗ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯌꯣꯝꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤꯅ ꯏꯕꯨꯡꯉꯣ ꯅꯣꯏ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟꯕꯒ ꯌꯥꯈꯤꯔꯣꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯂꯩꯔꯝꯃꯨ ꯑꯩ ꯄꯥꯕꯒ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯨꯝꯂꯛꯂꯤ ꯁꯣꯝꯗꯅ ꯖꯦꯝꯁ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯁꯝꯁꯟꯒꯤ ꯀꯥꯡꯕꯨ ꯑꯃꯗꯤ ꯗꯤꯅꯦꯁ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯣꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯃꯣꯌꯥꯝꯕꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯑꯍꯟꯗꯨꯕꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯊꯤꯔꯤꯕ ꯃꯁꯛ ꯈꯨꯊꯤꯗꯨꯒ ꯏꯁꯧ ꯃꯇꯥꯗꯨꯒ ꯀꯤꯕꯨ ꯀꯤꯅꯦ ꯔꯣꯕꯥꯔꯠꯅ ꯑꯃꯨꯛ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯂꯣꯏꯅꯃꯛ ꯇꯣꯛꯈꯣ ꯀꯃꯥꯏꯅ ꯅꯤꯄꯥꯗꯨꯅ ꯕꯨꯠ ꯁꯥꯟꯅꯕ ꯑꯃ ꯄꯜꯂꯛꯂꯤꯕꯗꯨꯅ ꯃꯥꯒꯤꯗꯣ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤ ꯃꯥꯅ ꯈꯪꯕꯒꯨꯝꯅ ꯉꯥꯡꯂꯝꯃꯤꯁꯤꯅ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕꯨꯠꯇꯣ ꯃꯥꯒ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯔꯦ ꯅꯠꯇ꯭ꯔꯥ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯂꯣꯏꯗ ꯂꯨꯈꯣꯏꯅ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕꯨꯠꯇꯣ ꯃꯥꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯖꯦꯝꯁꯇꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯐꯝꯂꯝꯂꯒ ꯃꯥꯒꯤ ꯕꯦꯒꯇꯨ ꯄꯥꯏꯈꯠꯇꯨꯅ ꯇꯞꯅ ꯃꯈꯣꯡꯗꯣ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯈꯣꯏꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯍꯩ ꯃꯔꯤ ꯃꯈꯥꯗ ꯀꯨꯝꯂꯛꯂꯤ ꯃꯈꯥꯗ ꯃꯪꯒꯣꯟꯗ ꯀꯥꯂꯨꯒ ꯁꯛꯍꯦꯟꯕꯤꯒꯁꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯣ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯥꯒꯤ ꯁꯣꯁꯤꯡꯗꯣ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯡꯗꯣ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯀꯥꯂꯨ ꯈꯣꯜ ꯀꯂꯞꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯅꯈꯣꯏꯒꯤ ꯃꯔꯛꯁꯤꯗꯒꯤ ꯀꯔꯝꯕꯅꯣ ꯉꯔꯥꯡ ꯂꯥꯏ ꯁꯥꯟꯅꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯈꯤꯔꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯥꯡꯂꯝꯂꯤꯕ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯇꯥꯅꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯀꯧꯗꯨꯅ ꯋꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯀꯥꯂꯨꯒꯤ ꯋꯥꯗꯨꯗ ꯅꯤꯄꯥ ꯃꯆꯥꯁꯤꯡꯗꯣ ꯇꯨꯃꯤꯟ ꯖꯦꯝꯁꯇ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯛꯏ ꯖꯦꯝꯁ ꯀꯥꯂꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯤꯁꯛꯇꯣ ꯑꯩꯅꯤ ꯑꯩ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯐꯠꯇꯕ ꯇꯧꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ ꯁꯨꯝꯅꯇꯪꯒꯤ ꯑꯩꯈꯣꯏꯗ ꯑꯀꯤ ꯑꯈꯪ ꯁꯥꯃꯦꯜ ꯄꯤꯔꯛꯂꯤꯕ ꯊꯋꯥꯏꯗꯨꯕу ꯐꯥꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯃꯨꯛ ꯄꯔꯥ ꯇꯝꯕꯤꯔꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕ ꯈꯛꯇꯅꯤ ꯋꯥꯔꯝ ꯄꯨꯝꯕ ꯈꯨꯔꯥꯅ ꯈꯪꯂꯝꯂꯤꯕꯁꯤꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯊꯋꯥꯏꯗꯨ ꯈꯨꯔꯥꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯦꯀꯣ ꯀꯥꯂꯨꯗꯨ ꯂꯠ ꯇꯧꯅ ꯖꯦꯝꯁꯇ ꯌꯦꯡꯂꯒ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯄꯥ ꯃꯆꯥꯗꯨꯒꯤ ꯃꯔꯦꯡꯕꯥꯟꯗ ꯃꯈꯨꯠꯅ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯊꯧꯔꯝ ꯄꯨꯝꯕ ꯑꯩꯅ ꯁꯤꯟꯕꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯅ ꯇꯧꯔꯛꯄ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯂꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯤ ꯅꯍꯥꯛ ꯅꯠꯇꯅ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯤꯅꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ ꯀꯌꯥ ꯌꯨꯝꯁꯤꯕꯨ ꯑꯩꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯄꯅꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯐꯠꯇꯕ
ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯛꯄ ꯀꯌꯥꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯤ. ꯍꯌꯦꯡ ꯑꯩꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯄꯪꯕ ꯏꯆꯥꯅꯨꯄꯤꯁꯦ ꯃꯊꯟꯇ ꯀꯝꯗꯧꯅ ꯂꯩꯍꯧꯒꯅꯤ ꯈꯟꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯋꯥꯈꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯍꯥꯛꯅ ꯇꯨꯡ ꯀꯣꯏꯅ ꯌꯨꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯍꯧꯕ ꯉꯝꯒꯗꯕ, ꯌꯨꯝꯁꯤꯗ ꯐꯠꯇꯕ ꯇꯧꯔꯛꯄ ꯀꯌꯥꯁꯨ ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯄ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯃ ꯊꯤꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯑꯗꯨ ꯇꯧꯔꯛꯈꯤꯕꯅꯤ. ꯉꯁꯤꯗꯤ ꯃꯤꯁꯛ ꯑꯗꯨꯁꯨ ꯐꯪꯂꯦ. ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯃꯥꯟ ꯆꯥꯡ ꯈꯨꯗꯤꯡꯁꯨ ꯏꯕꯨꯡꯉꯣ ꯅꯉꯣꯟꯗ ꯂꯣꯏꯅꯃꯛ ꯁꯤꯟꯅꯔꯒꯦ. ꯅꯍꯥꯛ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯧꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯖꯦꯝꯁꯇ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯤꯄꯥꯗꯨꯒꯤ ꯋꯥꯐꯝꯗꯨ ꯖꯦꯝꯁꯇꯨ ꯏꯪꯉ ꯉꯛꯅ ꯀꯥꯂꯨꯗ ꯌꯦꯡꯂꯒ ꯂꯩ. ꯁꯛꯍꯦꯟꯕꯤ ꯏꯀꯥꯏꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯦꯝꯁꯇ ꯐꯂꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯑꯁ ꯕꯥꯕꯥ, ꯅꯪꯁꯤꯗꯤ ꯃꯤ ꯃꯁꯥꯅ ꯌꯥꯅꯤꯡꯅꯤ ꯌꯥꯅꯤꯡꯉꯝꯂꯣꯏꯁꯨ ꯈꯪꯗꯅ ꯑꯩ ꯏꯀꯥꯏꯀꯣ. ꯃꯁꯥꯗ ꯌꯥꯔꯕ꯭ꯔꯥ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯪꯈꯣ. ꯀꯥꯂꯨ ꯖꯦꯝꯁꯇ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ. ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯈꯨꯔꯥꯒꯤ ꯋꯥꯁꯤ ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯏꯆꯥꯅꯨꯄꯤꯒ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯕꯁꯤ ꯄꯥꯝꯗꯕ꯭ꯔꯥ? ꯆꯍꯤꯕꯨꯗꯤ ꯏꯆꯥꯅꯨꯄꯤꯅ 2-3 ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯖꯦꯝꯁꯅ ꯐꯠ ꯍꯦꯛꯇꯃꯛ ꯈꯨꯝꯃꯛꯏ. ꯌꯥꯏꯗ ꯈꯨꯔꯥ, ꯆꯍꯤ 2-3ꯒꯤ ꯋꯥꯕꯨ ꯊꯧꯅꯧ ꯍꯥꯏꯗꯨꯅꯤꯗ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯅꯨꯄꯤꯅ ꯆꯍꯤ ꯍꯟꯕꯁꯦ ꯅꯨꯡꯉꯥꯏ ꯀꯥꯏꯅꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯒꯨꯝ ꯂꯥꯛꯀꯨꯝ. ꯖꯦꯝꯁ ꯃꯀꯣꯛꯇꯨ ꯃꯈꯨꯠꯅ ꯍꯣꯠꯇꯨꯅ ꯌꯥꯔꯛ ꯉꯪꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯥꯂꯨ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯅꯪꯅ ꯌꯥꯝꯅ ꯁꯥꯎꯈꯤꯕꯗꯣ ꯉꯁꯤꯗꯤ ꯍꯔꯥꯎꯔꯤꯅꯤꯅꯦ. ꯁꯛꯍꯦꯟꯕꯤ ꯅꯣꯛꯂꯒ, ꯍꯣꯏ, ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯕꯥꯕꯥ. ꯃꯃꯥꯟꯅꯕ ꯑꯇꯩꯗꯨ ꯅꯣꯛꯃꯤ ꯖꯦꯝꯁꯇ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯔꯣꯕꯥꯔꯠꯅ ꯍꯥꯟꯅ, ꯏꯕꯣ, ꯅꯪꯗꯤ ꯂꯣꯇꯔꯤ ꯐꯥꯎꯔꯦꯅꯦ ꯍꯥ? ꯂꯨꯈꯣꯏꯅ ꯑꯃꯨꯛ, ꯐꯥꯎꯈ꯭ꯔꯦ ꯃꯤꯗꯤ ꯚꯔꯥꯁꯤꯒꯤ ꯃꯄꯨꯒ ꯑꯣꯏꯈꯤꯗꯧꯔꯦ. ꯀꯥꯂꯨꯅ ꯑꯃꯨꯛ, ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯏꯆꯥꯁꯤꯡꯒ ꯄꯨꯂꯞ ꯉꯥ ꯍꯥꯎꯅ ꯊꯣꯡꯂꯒ ꯈꯨꯔꯥꯒ ꯄꯨꯟꯅ ꯆꯥꯁꯤꯀꯣ, ꯑꯩ ꯉꯥ ꯂꯩꯔꯨꯒꯦ. ꯇꯥꯟꯖꯥꯗꯨꯗ ꯚꯨꯠ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯁꯛꯇꯤ ꯎꯍꯟꯗꯅ. ꯉꯥ ꯃꯀꯣꯛꯇꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯊꯥꯔꯛꯀꯗꯕꯅꯤ. ꯃꯌꯥꯝꯗꯣ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ, ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯉꯥ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨꯗ ꯌꯥ ꯂꯥꯡꯗꯨꯅ ꯅꯣꯛꯂꯝꯃꯤ. ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯖꯔꯤ. ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯕꯤꯀꯥꯁ ꯑꯦꯟ ꯕꯦꯁꯅ ꯈꯨꯔꯨꯝꯖꯔꯤ.